ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯀꯥꯏꯒꯤ ꯇꯝꯅꯕ ꯂꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯀꯥꯏꯒꯤ ꯇꯝꯅꯕ ꯂꯝꯕꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯣꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯀꯣꯡꯉꯥꯡ ꯍꯣꯏꯒꯤꯁꯨ ꯂꯧ ꯂꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯗꯨꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯁꯤ, ꯉꯁꯤꯗꯤ ꯂꯧ ꯌꯩꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯊꯣꯡ ꯊꯥꯛꯇꯨꯅ ꯁꯤꯜ ꯂꯥꯡꯂꯤ꯫ ꯂꯧ ꯌꯩꯕꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯌꯥꯎꯃꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯣꯡꯃ ꯐꯖꯅ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯒ ꯀꯣꯡꯉꯥꯡꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯒꯗꯕ ꯃꯔꯝꯅ ꯃꯈꯣꯏꯗ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯄꯨꯟꯅ ꯃꯈꯣꯏ 10ꯃꯨꯛ ꯁꯨꯏ ꯌꯨꯝꯒꯤ ꯃꯤ ꯊꯥꯔꯒ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯤꯟ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯖꯟꯈ꯭ꯔꯦ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯈꯣꯏ ꯊꯣꯡ ꯊꯥꯛꯄꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯆꯥꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯈꯔ ꯄꯥꯏꯅꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯄꯥꯏꯅꯔꯤ꯫ ꯀꯣꯡꯉꯥꯡꯒꯤ ꯃꯃꯥꯟꯅꯕ ꯀꯨꯂꯖꯤꯠꯁꯨ ꯆꯥꯛ ꯆꯥꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯂꯩꯔꯛꯄꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯌꯧꯁꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯡꯉꯥꯡꯒꯤ ꯃꯃꯥꯟꯅꯕ ꯀꯨꯂꯖꯤꯠꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯡꯉꯥꯡꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯡꯉꯥꯡꯅ ꯀꯨꯂꯖꯤꯠꯄꯨ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯀꯨꯂꯖꯤꯠ ꯀꯣꯡꯉꯥꯡꯒ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯀꯥꯏ 2 ꯊꯪꯅꯔꯒ ꯂꯩꯕ ꯃꯃꯥꯟꯅꯕꯅꯤ꯫ ꯀꯨꯂꯖꯤꯠ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 12 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯂꯖꯤꯠꯅ ꯃꯐꯝ ꯁꯤꯗꯒꯤ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯔꯣꯏꯗꯧꯔꯤꯗ ꯄꯨꯡꯗꯥ ꯑꯁꯤꯒ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯏꯇꯥꯎ, ꯑꯍꯤꯡ ꯑꯁꯤꯃ ꯑꯩꯈꯣꯏꯗ ꯂꯦꯛꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯝꯅ ꯀꯤꯔꯒꯅ? ꯑꯦꯔꯥ ꯏꯇꯥꯎ, ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯒꯟꯕꯗꯧꯅ? ꯑꯩꯁꯤ ꯀꯨꯂꯖꯤꯠꯅꯤꯅꯦ ꯀꯨꯂꯖꯤꯠ, ꯀꯥꯟꯗꯦꯁꯦ ꯑꯩꯁꯨ ꯍꯜꯂꯒꯦ, ꯅꯪꯁꯨ ꯆꯪꯍꯧꯔꯣ꯫ ꯅꯪꯒꯤ ꯂꯧ ꯌꯩꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤꯗ ꯑꯩꯒꯤꯗ ꯑꯃꯨꯛ ꯌꯥꯎꯕ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯅꯤꯀꯣ? ꯑꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯀꯥꯎꯔꯣꯏꯗ, ꯑꯩꯁꯦ ꯀꯣꯡꯉꯥꯡꯅꯤꯅꯦ ꯀꯣꯡꯉꯥꯡ, ꯍꯨꯠꯐꯦꯠ ꯍꯩꯈ꯭ꯔꯕ꯫ ꯀꯔꯤꯕꯣ? ꯍꯥꯏꯗꯦ, ꯂꯥꯏ ꯇꯤꯟ ꯂꯥꯛꯂꯕꯁꯨ ꯀꯣꯡꯉꯥꯡ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯨ, ꯍꯨꯠꯐꯦꯠ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯣ ꯑꯗꯨꯔꯥ, ꯐꯔꯦ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯀꯨꯂꯖꯤꯠ ꯀꯣꯡꯉꯥꯡꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯨꯗ ꯍꯥꯏꯔꯪ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯀꯨꯂꯖꯤꯠꯅ ꯂꯝꯕꯤ ꯑꯗꯣ ꯃꯥ ꯃꯇꯣꯝꯗꯒꯤ ꯑꯣꯏꯔꯕꯒꯨꯝꯅ ꯑꯃꯗ ꯑꯃꯨꯛ ꯊꯧꯖꯟ ꯍꯥꯏꯔꯗꯨꯅ ꯊꯧꯈꯤꯕꯗꯣ ꯊꯥꯕꯜꯒꯤ ꯃꯤꯡꯂꯕ ꯃꯉꯥꯜ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯂꯖꯤꯠꯁꯨ ꯑꯁꯨꯝ ꯊꯧꯈ꯭ꯔꯕꯅꯤꯅ ꯀꯣꯡꯉꯥꯡ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯨꯂꯖꯤꯠ ꯁꯥꯏꯀꯜ ꯑꯗꯣ ꯍꯥꯏꯔꯪ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯊꯧꯔꯛꯄꯗꯣ ꯏꯪꯊꯝꯊꯥ ꯆꯪꯉꯛꯂꯕꯅꯤ나 ꯃꯁꯥꯗ ꯏꯪꯕ ꯈꯔ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯥꯛ ꯌꯦꯠꯇ ꯑꯁꯨꯝ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯁꯤꯡꯗ ꯐꯧ ꯈꯥꯎꯗꯣꯛꯈ꯭ꯔꯕ ꯆꯔꯨꯈꯣꯛꯁꯤꯡ ꯑꯗꯨꯅ ꯌꯨꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯛꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯀꯨꯂꯖꯤꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯏꯁꯩꯒꯁꯨ ꯉꯪꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ꯫ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯄꯔꯦꯡ ꯍꯧꯕ ꯈꯔ ꯁꯨꯞꯄ ꯃꯅꯥꯛꯇꯅ ꯏꯁꯤꯡ ꯈꯣꯡ ꯄꯔꯦꯡ ꯑꯃ ꯂꯩꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯆꯪꯕ ꯀꯤꯅꯕ ꯃꯐꯝ ꯑꯃ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯨꯂꯖꯤꯠꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯀꯧꯕꯤꯂꯥ ꯄꯔꯦꯡ ꯍꯧꯕ ꯂꯩꯔꯛꯁꯤ ꯃꯌꯥꯝꯅꯗꯤ ꯍꯥꯏꯅꯕꯅꯤꯁꯦ, ꯈꯔ ꯑꯃꯅꯗꯤ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏ, ꯈꯔ ꯑꯃꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏ꯫ ꯑꯣꯏꯔꯦꯍꯦ ꯅꯨꯄꯥ ꯃꯆꯥꯅꯤ, ꯀꯩꯗꯧꯖꯔꯨꯅꯦꯒꯦ, ꯊꯣꯛꯂꯛꯄꯗꯨ ꯍꯦꯛꯇ ꯊꯦꯡꯒꯥꯏꯅꯔꯒ ꯂꯣꯏꯔꯦ, ꯈꯔꯗꯤ ꯀꯤꯍꯦ꯫ ꯑꯁꯨꯝꯅ ꯀꯨꯂꯖꯤꯠ ꯃꯊꯃꯣꯏꯗ ꯈꯟꯖꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯂꯤ꯫ ꯀꯤꯕ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯏꯁꯩꯁꯨ ꯍꯧꯅ ꯁꯛꯂꯤ, ꯑꯗꯨꯒ ꯁꯥꯏꯀꯜꯒꯤ ꯃꯟꯗꯤꯂꯥ ꯑꯗꯨꯁꯨ ꯈꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕ ꯂꯩꯔꯛ ꯂꯝꯕꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫
lambi aduda asum thorokpada lambi ki matai sing da horiba kaupila pambi sing aduki marumda kanagumba ama lepagi mami ama thabal gi mangal aduda hairap ui madu ubada Kulajit cycle ato thawam khangdi fere fere haiduna tuition ge tawi asumna mahana tuition ge tawba duda makhongna leimai da ngai aduga cycle ato khara tu thari asumna mahana cycle ato longthang ge tawruroga mamaya to nongkhatuna haujik mahana ukhiba aduda yenglakpadati karimata leiramdri Kulajit masa ado swai laukri masidagiti purikhaw da yauriba surup ado masaya masamge khaladuna purikhaw adu da humjanduna surup masaya masingna ba yamna kana honarai asumna surup masai do mayada umlaga maikhet ado hek khetpaga mahaki manakta kanagumba ama leplaga machinna sor kamduna Kulajit na chukhatliba maikhet ki mai ado sat muthatki aduma torokpada Kulajit mana pairamba sur maikhet punama langthoklamlaga cycle ado lakta langthoklamlaga mayum jongona ba kana leibage but leire haiduna hairang mayum jongona ba chelai yu khara ngau khibana chenbata mangam salamdi amuk upsan amuk chen hagut ki amuk tawduna leiri asumna leiringai matam maduta mahaki manakta kana gumba ama lakpagi sahum phangbadagi Kulajit na tungda satlai thoktuna yengloi adumna mahana jenglakpa aduta mahaki cycle manak aduta nupi gi mawung manba masamana swai thadaba nupi gi phije chetpa musin muba ama cycle adugi manakta chumjing chumna leplaga leiribado thabal gi mangal aduta uri madu ubada Kulajit woima asida butlama lepe haiduna mahak jamna kana lauraga haugatuna chelna ba honai adubu mahak chembada mangam salamti yuga khara ngaurupaga masidagi di mahakna kana leibage ai bom ta kallo ai chenba ngamje haiduna hanna lauri aduna lauduna leiringai mata maduta mahaki matung lomda leptuna lehoriba nupi gi saktam lauraba musin muba saktam ado asuma sum changchat latuna Kulajit ki makhong ado paiduna tamna singba hawi adumna tawba duta Kulajit na ai sire ai butna singi haiduna matomta koilau lawi masidagi di Kulajit masa ado yamna wan longthorai mahana longthoklaga yenakpa matamdadi mahaki hek mamai mapada mamit mana punglang langlaba mamai mamit pungkai kairaba masam mana zwai taraba yengbada angakpa phangna kiraba musin muba nupi ama mahaki thabakta phamduna leiramle aduga mahaki makhori duda mesallai adumna torokpaduta Kulajit jamna kanna lawna ba honai adubu ngamlamti nupi adugi makhut adusu mahana lokthokna ba honai adugu upaya matta leiramti adumna mahak makhong ato prang kauduna awaba kaya khangamnaga mahak adumak mamit wisenkhri somdana Kulajit ki imung manung do haujik phauba Kulajit hanjalaktaba aduta numidangi pung ama tarakpa adwai tamakhoi laten thawmai paiduna makhoi imungi miwai kharga tawduna Kulajit pu thiba lai makhoina sum lakpada haini Kulajit to ngasaidi kongang hoigi thabak sugani haiduna lawjaigani haiduna chatkibani haujik phaupa halaktriba asnati kongangi mayumda sai sing sadun leithoklamgani aduma pu haujik pung 12 helakdaba punga matralaba matam si phaubada mahakna migi yumaduda chak chaduna leiba haiba sidi oidraba wafamni maramaduna mahaga do yumaduda ahing lektuna kan leikhra ngasidi yamna phattaba numini kaurusi lao haiduna makhoi laklibani makoina sungarang wari sanaduna ahing leki sanu kari karanaba karigi numit phattabano yu ngawbadabo haiduna su khara amaradi saurangna na hairi asomna makoi mari yingatuna ngang lakpa matamda lambida kanagumba ama isang sangna taribatu uri madu ubada Kulajit ki imung manungna hais masida krano matare amta yegusaru asomna haiduna makoi parap chinduna yenglakpadati Kulajit to masa ado gyan mangduna taduna leiramle mayam jangduna Kulajit pu kan kauduna haudu I adubu wakhal tamalaktaba aduta mayamna mahakpu thangduna yummumdo na puraklei aduga makhoi khara amana kolei leiduna jenglakpada cycle ama taduna leiribadu su uri madu ubadagi di makhoi miyoi amana cycle ado haugatladuna induna purai asomna mayam ado hau langduna Kulajit pu thangduna mayum tamna puduna chatli cycle inba nupa aduna mayamgi khwai tungda kari thoina taw sai hongdi yu khra thajalaga kok la ke haidi swaida muk ta dun leiramene yu ngau baiba jatsi othona mathong sa khira poni ngang du lakliba aduda mahana illiba cycle aduki matungda kanagumba ama khangpham phamdarakpagum cycle ado khanglum lumthari aduga nakal amaromda chepthaduna tuge haiduna su tawi aduma torokpaduda Kulajit ki mahaki cycle illiba nupa aduna kananon he haiduna tungda laithukuna jingbadadi kana amata phamlamdi maduda
ꯀꯨꯂꯖꯤꯠꯀꯤ ꯁꯥꯏꯀꯜꯕꯨ ꯏꯜꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯈꯠꯂꯛꯏ ꯃꯌꯥꯝꯁꯨ ꯂꯨꯝꯕꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯨꯂꯖꯤꯠꯀꯤ ꯁꯥꯏꯀꯜ ꯏꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯊꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯇꯣꯡꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯣꯏꯔꯣꯏ ꯄꯥꯔꯗꯕ ꯊꯣꯛ ꯊꯥꯛ ꯁꯥꯏꯀꯜ ꯑꯗꯣ ꯃꯍꯥꯛꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯇꯌꯥꯔꯗ ꯀꯩꯗ ꯄꯟꯕ ꯌꯥꯎꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯕ ꯃꯇꯝꯗ ꯄꯜꯂꯤꯕꯗꯣ ꯀꯔꯥꯏ ꯑꯩ ꯏꯟꯒꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃꯅ ꯏꯟꯗꯨꯅ ꯑꯣꯏꯅ ꯂꯥꯛꯂꯩ ꯑꯍꯜ ꯑꯗꯣ ꯀꯨꯂꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯨꯂꯖꯤꯠꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯑꯃꯁꯨ ꯀꯧꯔꯗꯨꯅ ꯀꯨꯂꯖꯤꯠꯄꯨ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏꯗ ꯂꯝꯕꯤꯗ ꯂꯥꯏꯃꯨ ꯐꯠꯇꯕ ꯊꯦꯡꯅꯕꯒꯤꯅꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯂꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝ ꯈꯔꯗꯤ ꯅꯦ ꯇꯥꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯩꯖꯕ ꯂꯩꯋꯥ ꯇꯤꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯨꯂꯖꯤꯠꯄꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯂꯩꯋꯥ ꯇꯤꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯈꯤꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯀꯨꯂꯖꯤꯠ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯂꯖꯤꯠꯅ ꯀꯔꯤꯅꯣ ꯑꯩ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯀꯨꯂꯖꯤꯠꯀꯤ ꯅꯨꯄꯤꯅ ꯈꯪꯉꯔꯣꯏꯌꯦ ꯇꯞ ꯇꯥꯅ ꯊꯛꯆꯟ ꯆꯥꯁꯤꯜꯂꯒꯅꯦ ꯌꯨꯝꯗꯅꯦ ꯊꯦꯡꯅꯉꯩ ꯍꯜꯂꯛꯂꯕꯅꯤꯅꯅꯦ ꯂꯝꯕꯤꯗꯅꯦ ꯂꯥꯏ ꯇꯤꯟ ꯎꯉꯗꯅꯅꯦ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤꯕ ꯑꯗꯨꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯡꯂꯒꯅꯦ ꯂꯩꯀꯠꯅꯔꯝꯂꯤꯕ ꯑꯁꯤꯅꯤ ꯅꯠꯇꯦ ꯈꯖꯤꯛꯇꯪ ꯉꯟꯅ ꯍꯟꯕꯤꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯃꯗꯨꯕꯨ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯕꯗ ꯂꯣꯏꯔꯒ ꯄꯔꯞ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯍꯥꯏꯅꯕ ꯂꯩꯔꯛ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯀꯩꯅꯣꯝ ꯂꯩꯔꯝꯗꯅ ꯑꯩꯁꯦ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯈꯣꯡꯗ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯏ ꯃꯔꯨꯗꯒꯤꯗꯤ ꯊꯕꯥꯛ ꯑꯁꯤꯗ ꯐꯝꯂꯦ ꯍꯥꯏꯔꯒ ꯉꯛꯁꯝ ꯑꯁꯤꯗ ꯀꯤꯠ ꯍꯦꯛꯇ ꯅꯝꯃꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯅ ꯈꯧꯔꯤꯁꯤ ꯃꯤꯠꯂꯨ ꯂꯥꯎꯗꯅ ꯀꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯨꯂꯖꯤꯠꯀꯤ ꯅꯨꯄꯤꯒ ꯀꯨꯂꯖꯤꯠꯀ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯀꯨꯂꯖꯤꯠꯀꯤ ꯃꯄꯥꯅ ꯌꯥꯔꯦ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯑꯍꯜ ꯂꯃꯟ ꯌꯥꯎꯔꯤ ꯀꯥꯏꯁꯤ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ ꯁꯥꯔꯗꯅ ꯏꯕꯦꯝꯃ ꯀꯨꯂꯖꯤꯠꯁꯦ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯨꯔꯣ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇꯒꯗꯤ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯅꯈꯣꯏꯁꯨ ꯑꯃꯝ ꯃꯊꯦꯡꯗ ꯆꯠꯀꯅꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯗꯨꯕꯨ ꯑꯗꯨꯃꯛ ꯂꯩꯔꯗ꯭ꯔꯣ ꯀꯅꯥꯝꯇꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯉꯝꯂꯛꯀꯅꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯍꯧꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯕꯗꯤ ꯌꯥꯝꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯑꯗꯨ ꯃꯇꯝ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝ ꯇꯥꯁꯤꯟꯈ꯭ꯔꯒꯅꯤ ꯌꯨꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯛꯊꯣꯛꯈ꯭ꯔꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯜꯂꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯣꯡ ꯁꯣꯡꯂꯤꯗꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯂꯝꯕꯤ ꯄꯥꯛꯊꯣꯛꯂꯤꯕꯅꯤ ꯀꯥꯏꯗꯅ ꯂꯣꯏꯅꯃꯛ ꯇꯛꯊꯣꯛꯈꯤꯕꯗ ꯑꯃꯠꯇ ꯂꯩꯔꯣꯏꯗ ꯄꯣꯠꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯀꯥꯏꯗꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯂꯩꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯀꯥꯏꯐꯝꯗꯅꯤꯗꯣ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯅꯔꯛ ꯃꯣꯡꯁꯣꯡꯗ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯈꯤꯕꯗꯤ ꯌꯥꯗꯕ ꯖꯥꯠꯂꯥ ꯏꯕꯨꯡꯉꯣ ꯃꯁꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯗꯨꯒꯤ ꯃꯍꯩꯅꯤꯅꯦꯍꯦ ꯐꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯔꯒꯅꯨꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯒꯤ ꯄꯥꯞꯅꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯒꯤ ꯄꯥꯞꯅ ꯂꯩꯔꯝꯂꯦꯟꯗ ꯂꯩꯕ ꯑꯃꯗꯤ ꯅꯣꯔꯣꯛꯇ ꯂꯩꯕ ꯍꯥꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯅ ꯄꯨꯂꯤꯁꯅꯁꯨ ꯐꯥꯈ꯭ꯔꯕꯗꯥꯏꯅꯤ ꯃꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯃꯔꯥꯜ ꯂꯩꯗꯨꯅ ꯂꯩꯔꯩꯕꯥꯛꯇ ꯆꯪꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯋꯥꯏ ꯑꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯌꯥꯎꯈꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄꯒ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯌꯥꯏꯕꯤ ꯂꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯄꯥꯞ ꯈꯔ ꯂꯩꯕꯒꯤ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ ꯃꯍꯥꯛꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯈ꯭ꯔꯒꯗꯕꯅꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩꯗꯅ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝꯅ ꯇꯝꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ ꯀꯥꯏꯗꯅ ꯍꯥꯏꯅꯕꯗꯨ ꯑꯗꯨꯒꯨꯝꯂꯗꯅ ꯂꯝꯕꯤ ꯑꯗꯨꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯃꯥꯁꯨ ꯃꯍꯟꯐꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯗꯕꯅꯤꯀꯣ ꯐꯔꯦ ꯑꯩꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯍꯜꯂꯒꯦ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯀꯔꯤꯃꯠꯇ ꯀꯤꯕꯤꯗꯕ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯔꯤꯕꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯉꯥꯏꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯅꯕꯨ ꯋꯥꯐꯝ ꯑꯁꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯣꯖꯥ ꯃꯥꯏꯕꯗꯧꯅ ꯑꯃꯥꯏꯕꯁꯤ ꯇꯝꯅꯤꯡꯈ꯭ꯔꯦꯗ
ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯅꯅꯕ ꯑꯦ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤꯕꯨ ꯅꯪꯅ ꯑꯉꯥꯡꯒꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯣꯏꯕꯗ ꯅꯁꯥꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯀꯦꯗꯅꯤ ꯏꯕꯣ ꯂꯥꯏ ꯇꯤꯟ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯥ ꯃꯆꯤꯡ ꯐꯠꯇꯕ ꯍꯨꯏ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏꯗ ꯅꯥꯟꯗꯨꯅ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃ ꯈꯨꯜꯂꯨꯁꯣ ꯑꯗꯨꯃ ꯄꯣꯔꯛꯎ ꯑꯁꯤꯃꯁꯤ ꯎ ꯍꯥꯏꯕꯗ ꯌꯥꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯈꯣꯏꯅꯒ ꯁꯥꯎꯔꯛꯄꯗꯒ ꯄꯥꯈꯣꯟ ꯁꯤꯔꯨꯔꯕꯗꯤ ꯍꯥ ꯂꯨꯁꯝꯁꯤꯗ ꯂꯥꯛꯑꯦꯔꯒ ꯍꯥꯏꯗꯠꯄ ꯖꯥꯅꯤ ꯍꯩꯕꯣ ꯑꯣ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯔꯅꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯔꯦꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯗꯈꯤꯅꯥꯒꯗꯤ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯇꯧꯖꯒꯅꯤ ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯂꯨꯄꯥ 100 ꯌꯥꯔꯦꯗ ꯑꯉꯝꯕ ꯀꯠꯄꯅꯤ ꯑꯩꯅꯅꯦ ꯂꯧꯕꯒꯤ ꯅꯠꯇꯦꯀꯣ ꯁꯦ ꯑꯃꯥꯏꯕꯅ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯗꯈꯤꯅꯥ ꯀꯠꯇ꯭ꯔꯕꯗꯤ ꯐꯠꯇꯦ ꯑꯅꯥꯕꯗꯨ ꯐꯒꯟꯗꯦꯗꯅ ꯍꯥꯏꯅꯩ ꯑꯗꯨꯒꯤꯗꯨ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯂꯨꯕꯒꯤ ꯅꯠꯇꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯂꯖꯤꯠꯀꯤ ꯃꯄꯥꯅ ꯐꯖꯩꯅꯦ ꯄꯩꯁꯥ ꯈꯨꯇꯥꯟꯒꯗꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕꯤꯗꯅ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯤꯕꯁꯤꯁꯨ ꯐꯩ ꯃꯁꯤꯗꯅꯤꯅꯦ ꯀꯩꯒꯤ ꯃꯄꯥꯟ ꯅꯥꯄꯤꯅ ꯇꯥꯡꯕ ꯅꯥꯄꯤꯒꯤ ꯃꯄꯥꯟ ꯀꯩꯅ ꯇꯥꯡꯕ ꯍꯥꯏꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯣꯏ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯃꯇꯦꯡ ꯏꯇꯦꯡ ꯂꯧꯅꯔꯒ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯨꯔꯨ ꯃꯇꯣꯝꯇ ꯁꯣꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯣ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯥꯏꯅꯕꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯪꯉꯝꯗꯥꯏꯗ ꯍꯥꯏꯅꯕꯤ ꯂꯝꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯃꯍꯥꯛꯅ ꯀꯥꯔꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤ ꯍꯜꯂꯣꯏꯗꯧꯔꯤꯅꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯍꯟꯒꯦ ꯈꯜꯂꯤꯗꯅ ꯁꯦ ꯑꯗꯨꯝ ꯐꯔꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅꯒ ꯇꯧꯔꯛꯂꯗꯤ ꯑꯩ ꯁꯦꯟꯖꯥꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡ ꯀꯨꯂꯖꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯄꯥꯎ ꯇꯝꯗꯨꯅ ꯃꯈꯣꯏ ꯃꯁꯦꯝ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯨꯂꯖꯤꯠꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯂꯤ ꯃꯍꯥꯛ ꯑꯁꯦ ꯈꯨꯜ ꯑꯗꯨꯒꯤ ꯂꯧ ꯌꯩꯕꯁꯤꯡꯗ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯇꯨꯅ ꯂꯧ ꯌꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯂꯖꯤꯠꯇ ꯃꯌꯥꯝꯅ ꯀꯨꯂꯖꯤꯠ ꯅꯪꯕꯨ ꯉꯔꯥꯡ ꯂꯥꯏꯃꯨ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯋꯥꯟꯊꯩ ꯍꯥꯏ ꯅꯠꯇꯦ ꯃꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯉꯥꯏꯈꯣꯅꯦꯃꯐꯝ ꯑꯗꯨꯗ ꯁꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯂꯒ ꯅꯍꯥꯟꯅ ꯋꯥꯟꯗꯔꯤꯗꯨꯕꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯈꯤꯗꯅ ꯅꯪ ꯂꯣꯡꯗꯥ ꯇꯥꯕ ꯑꯣꯏꯔꯤꯅꯤꯗ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯀꯜꯂꯤꯉꯩꯗꯕꯨ ꯄꯪꯐ ꯐꯖꯕꯒꯤ ꯋꯥꯅꯤ ꯁꯤꯔꯕ ꯀꯥꯟꯗꯗꯤꯅꯦ ꯐꯖꯔꯨꯗꯤ ꯍꯥꯏꯌꯨꯅꯨ ꯕꯨꯁꯤꯟ ꯃꯨꯔꯗꯅ ꯃꯃꯤꯠꯇꯨ ꯏꯔꯪ ꯂꯪꯉꯗꯅ ꯃꯁꯝꯒꯥꯁꯦ ꯏꯐꯟ ꯐꯜꯂꯗꯅ ꯉꯥꯏꯈꯣꯅꯦ ꯃꯥꯅ ꯍꯥꯏꯕꯗꯕꯨ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯤꯕꯅꯤ ꯀꯨꯂꯖꯤꯠ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯧ ꯌꯩꯃꯤꯟꯅꯕ ꯅꯃꯥꯟꯅꯕꯁꯤꯡ ꯃꯊꯪ ꯁꯤꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯣꯛꯂꯨꯅꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯅꯪꯅ ꯈꯧꯔꯤ ꯃꯦꯠꯀꯅꯤ ꯁꯤꯅꯤꯗꯅ ꯑꯗꯨꯗ ꯑꯩꯅ ꯃꯔꯨꯞꯁꯤꯡ ꯁꯤꯔꯤꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯣꯛꯎꯗꯣꯏꯅꯣ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯣꯛꯑꯣꯏꯅ ꯃꯔꯩ ꯌꯦꯠꯅꯕꯗꯒꯤ ꯃꯥꯅ ꯑꯩꯁꯤ ꯁꯥꯎꯗꯅ ꯅꯝꯁꯤꯜꯂꯒ ꯈꯧꯔꯤ ꯃꯦꯠꯄꯅꯤꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯗꯣꯛꯑꯔꯣꯏꯗ ꯍꯥꯏꯕꯗꯒꯤꯗꯤ ꯁꯤ ꯊꯥꯗꯣꯔꯛꯏꯕꯅꯤꯅꯦꯍꯦ ꯅꯠꯂꯝꯗ꯭ꯔꯕ ꯃꯥ ꯉꯔꯥꯡ ꯑꯩ ꯁꯤꯔꯝꯂꯒꯗꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯔꯤꯕ ꯃꯌꯥꯝ ꯋꯥ ꯅꯣꯛꯏ ꯀꯨꯂꯖꯤꯠꯀꯤ ꯐꯥꯒꯤ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯑꯃꯅ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯎꯁꯤꯗꯗꯤ ꯀꯝꯗꯧꯕ ꯂꯥꯏꯗꯕꯨ ꯑꯆꯨꯝꯕ ꯆꯠꯄꯒꯤ ꯋꯥꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯊꯋꯥꯏ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯗꯣꯛꯑꯦ ꯅꯈꯣꯏ ꯍꯤꯡꯍꯧꯔꯦ ꯅꯣꯏꯁꯨꯅꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯅꯨꯀꯣ ꯑꯃꯨꯛ ꯆꯤꯡꯊꯦꯛꯆꯅꯤ ꯑꯩ ꯑꯃꯅꯦ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏꯗꯕꯅꯤ ꯀꯨꯂꯖꯤꯠꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯇꯤꯟꯀꯤ ꯂꯥꯏꯈꯤꯗꯕ ꯑꯃꯅ ꯍꯦꯔꯥ ꯇꯥ ꯀꯨꯂꯖꯤꯠ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯔ ꯀꯤꯕ ꯃꯤꯗꯅ ꯈꯔ ꯇꯝꯅꯕꯒꯤ ꯋꯥꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯉꯥꯏꯇ ꯆꯠꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯔꯛꯇꯦ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯐꯖꯔꯦ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯗꯤ ꯂꯥꯏꯅꯤꯅ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯏꯅꯥ ꯈꯨꯟꯒꯗꯧꯔꯤꯕꯅꯤꯗ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯧ ꯌꯩꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯐꯧ ꯌꯩꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯁꯣꯝꯗꯅ ꯀꯣꯉꯥꯡꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯐꯧꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯉꯥꯡꯒꯤ ꯅꯨꯄꯤꯅ ꯑꯁ ꯐꯧꯅꯦꯅ ꯇꯧꯔꯤꯕꯁꯤꯅꯅꯦ ꯕꯣꯔꯥ ꯑꯁꯤꯗ ꯁꯨꯝ ꯍꯥꯞꯄꯗꯤꯅꯦ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯕꯖꯥꯔꯗꯅꯦ ꯀꯣꯠ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤ ꯀꯣꯠ ꯑꯃꯠꯇ ꯂꯩꯕꯤꯔꯨꯕ
ꯃꯗꯨꯕꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯩꯔꯨꯔꯒ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯅꯪꯒꯤꯁꯤꯕꯣ ꯍꯣ ꯌꯥꯕꯅꯤ ꯖꯤꯡꯒꯅ ꯀꯣꯠꯂꯒ ꯁꯥꯕ ꯀꯣꯠ ꯑꯃ ꯂꯩꯕꯅꯤ ꯀꯔꯤꯅꯣ ꯒꯥꯔꯤ ꯑꯃꯇ ꯄꯨꯔꯒ ꯑꯗꯨꯝ ꯌꯥꯅꯕꯅꯤ ꯃꯤꯒꯤ ꯂꯧꯁꯥꯟ ꯐꯧꯗꯝꯕꯤ ꯈꯔ ꯎꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯒꯗ꯭ꯔꯣ ꯍꯥ ꯃꯊꯪ ꯎꯔꯅꯨ ꯍꯥꯏꯔꯛꯂꯕꯗꯤ ꯀꯣꯠꯇꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯍꯣ ꯂꯩꯔꯤꯉꯩꯁꯤꯗꯗꯤ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯝꯖꯟꯕꯗ ꯀꯥꯟꯅꯕ ꯑꯝꯇ ꯂꯩꯇꯕꯅꯤ ꯊꯝꯖꯟꯕꯗ ꯀꯥꯟꯅꯩ ꯍꯥꯏꯗꯅꯕꯨ ꯀꯣꯠꯇꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯝꯖꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯍꯩꯃꯥ ꯃꯊꯪꯒꯤ ꯂꯧꯗꯨ ꯁꯠꯈ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯑꯃꯒꯤ ꯄꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯅꯦ ꯑꯩ ꯐꯤ ꯂꯣꯏꯁꯤꯜꯂꯒꯨꯏꯒꯦ ꯑꯗꯨꯒ ꯆꯠꯅꯅꯕ ꯄꯨꯡꯁꯤꯅ ꯑꯃ ꯈꯔ ꯍꯦꯜꯂꯅꯤ ꯇꯧꯔꯤꯁꯤ ꯉꯁꯥꯏ ꯑꯌꯨꯛꯅ ꯆꯠꯂꯨꯕꯁꯨ ꯅꯠꯇꯕ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯀꯣꯡꯉꯥꯡꯗꯣ ꯉꯥꯡꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯁꯦꯟꯐꯝ ꯈꯔ ꯄꯤꯔꯤ ꯑꯗꯨꯒ ꯀꯣꯡꯉꯥꯡꯅꯁꯨ ꯁꯦꯟꯐꯝ ꯈꯔ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯈꯨꯜꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯉꯥꯏꯅꯔꯤꯉꯩ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯍꯦꯟꯖꯤꯟꯈ꯭ꯔꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯀꯣꯡꯉꯥꯡ ꯑꯗꯣ ꯕꯖꯥꯔꯗ ꯍꯥꯏꯒꯠꯂꯛꯂꯤ ꯅꯨꯃꯤꯠ ꯑꯗꯣ ꯀꯣꯡꯉꯥꯡ ꯌꯥꯝꯅ ꯍꯩꯅꯈꯤꯗꯦ ꯃꯁꯥ ꯑꯗꯣ ꯈꯤꯔꯨꯝ ꯂꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯃꯤꯠꯇ ꯏꯇꯠ ꯇꯠꯇꯅ ꯎꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯁꯨ ꯍꯦꯛ ꯂꯩꯔꯝꯗꯕ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯥꯎꯝ ꯑꯃ ꯆꯠꯈꯤꯕꯁꯨ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯍꯦꯛ ꯂꯩꯔꯝꯗꯕꯒꯨꯝꯕ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯀꯣꯠ ꯑꯗꯣ ꯐꯪꯅꯅꯕ ꯊꯤꯗꯨꯅ ꯂꯩꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯑꯗꯨꯋꯥꯏꯗ ꯀꯣꯠ ꯑꯗꯣ ꯊꯦꯡꯅꯔꯤ ꯀꯣꯠ ꯑꯗꯨꯒꯤ ꯃꯃꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯉꯥꯡꯅꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯔꯀꯤꯡꯗ ꯂꯥꯛꯇꯨꯅ ꯖꯤꯞ ꯑꯃꯗ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯣ ꯄꯨꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯤꯞ ꯑꯗꯨꯅꯁꯨ ꯍꯣꯏ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯥꯅ ꯊꯝꯂꯝꯕ ꯀꯣꯠ ꯂꯩꯒꯗꯧꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯣꯠ ꯑꯗꯣ ꯍꯥꯞꯀꯠꯂꯤ ꯑꯁꯨꯝꯅ ꯍꯥꯞꯀꯠꯂꯒ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ರಿ ꯃꯇꯝ ꯑꯗꯨꯗ ꯖꯤꯞ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯁꯤꯗꯒꯤ ꯀꯌꯥꯝ ꯆꯠꯂꯤꯕꯒꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯨꯗ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯏꯕꯨꯡꯉꯣ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯗꯨꯃꯛ ꯂꯩꯔꯦ ꯌꯨꯝ ꯐꯥꯎꯕꯗꯤ ꯊꯤꯟꯕꯤꯔꯝꯗ꯭ꯔꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯁꯦꯟꯗꯣ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕꯗꯣ ꯑꯗꯨꯝ ꯄꯤꯅꯤꯀꯣ ꯍꯣꯏꯗ ꯇꯥꯗ ꯑꯗꯨ ꯍꯪꯖꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯈꯨꯟꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯀꯣꯡꯉꯥꯡꯁꯨ ꯈꯪꯂꯤꯕꯅꯤ ꯑꯃ ꯃꯊꯦꯡ ꯆꯠꯄ ꯃꯇꯝꯗ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯑꯁꯨꯃꯛ ꯊꯧꯔꯛꯂꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6ꯃꯨꯛ ꯇꯥꯔꯕꯅꯤ ꯄꯨꯝꯃꯝ ꯃꯝꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯂꯧꯀꯣꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯧ ꯂꯣꯛꯈ꯭ꯔꯦꯗ ꯃꯤ ꯑꯝꯇꯕꯨ ꯂꯩꯇ꯭ꯔꯦꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯧꯀꯣꯜ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯂꯧꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯟꯅ ꯌꯩꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯂꯣꯏꯈ꯭ꯔꯕ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯏ ꯉꯍꯥꯟ ꯃꯈꯩꯗꯤ ꯂꯧ ꯌꯩꯕꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯕꯅꯤ ꯏꯟꯖꯤꯟꯅ ꯂꯧ ꯆꯤꯡꯈꯠꯄꯒꯤ ꯃꯈꯣꯜ ꯁꯟ ꯒꯥꯔꯤꯅ ꯆꯤꯡꯈꯠꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯕꯅꯤ ꯑꯗꯨꯒ ꯂꯝꯕꯤ ꯑꯁꯤꯁꯨ ꯃꯤ ꯉꯥꯏꯇ ꯆꯠꯄꯅꯤ ꯉꯁꯤꯗꯤ ꯑꯃꯠꯇꯕꯨ ꯆꯠꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯗꯨ ꯕꯨꯔꯥ ꯌꯧꯔꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯦꯟꯈꯤꯕꯗꯣ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯎꯕꯗꯒꯤ ꯒꯥꯔꯤ ꯑꯗꯣ ꯆꯞ ꯂꯥꯎꯅ ꯈꯥꯝꯃꯤ ꯑꯗꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯈꯝꯈꯥꯝ ꯈꯥꯝꯕ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯒꯥꯔꯤ ꯑꯗꯨꯅ ꯂꯦꯞꯄ ꯑꯗꯨꯗ ꯀꯣꯡꯉꯥꯡ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯩꯗꯤ ꯀꯣꯡꯉꯥꯡꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯖꯤꯞꯇꯒꯤ ꯐꯠ ꯀꯨꯝꯊꯔꯒ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯈꯪꯆꯦꯟ ꯆꯦꯟꯈꯤꯕꯅꯤꯅꯦ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯃꯤꯅꯣ ꯑꯉꯥꯎꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯏꯕꯨꯡꯉꯣ ꯎꯔꯔꯣꯏ ꯁꯦ ꯒꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯊꯧꯅꯕ ꯇꯧꯔꯣ ꯑꯩꯅꯦ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯧꯅꯤꯡꯉꯤ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯄ ꯍꯥꯏꯅꯤꯃ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯐꯅꯤ ꯇꯥꯗ ꯑꯩ ꯊꯧꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯑꯁꯨꯝꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯄꯗ ꯀꯣꯡꯉꯥꯡꯒ ꯂꯩꯔꯛꯈꯤꯕ ꯖꯤꯡꯒꯅ ꯀꯣꯏꯁꯟꯗꯨꯅ ꯁꯥꯕ ꯀꯣꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯖꯤꯟꯕꯒꯨꯝ ꯃꯈꯣꯜꯗꯣ ꯒꯣꯡ ꯂꯥꯎꯅ ꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯀꯔꯤꯅꯣꯗ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯪꯀ꯭ꯔꯤꯠꯁꯤꯡ ꯑꯁꯤꯗ ꯊꯦꯡꯖꯤꯟꯕꯗ ꯍꯧꯕ ꯃꯈꯣꯜ ꯅꯠꯇꯕ ꯇꯨꯃꯤꯟꯅ ꯊꯧꯔꯕꯁꯨ ꯃꯈꯣꯜꯁꯦ ꯑꯗꯨꯃꯛ ꯒꯣꯡ ꯂꯥꯎꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯅꯨꯡ ꯑꯁꯤꯗꯒ ꯌꯥꯎꯔꯕ ꯖꯥꯠꯂꯅꯦ ꯃꯗꯨꯒꯤ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ
jinga aduda karigumba amana khetuna chingbagum haibadi usa wasa karigumba na chingbagum kere kere khetuna soro launa jip aduki maningda burup launa tahawi adumna torokpadu ta kongangna jinga aduki haibadi mahana lerakliba court aduki tunglomda gari aduki maninglomda mahana yengthului matam aduda lambi adugi mayai maktata nupi ama lepuna leiribado kongangna uri madu ubadagi kongangna ibungo gari adu kana thau ibungo haiduna lawki driver adu su pakhatpoi lakpoi gari ado kanna thogali aduga kai torobagi tada haiduna hangi matam aduda kongangna ibungo nang kai to udabro tunga hojite nupi ama lephubodubo nangi gari asidi butnaga chenaba ngamba janati he adumna hairakpaduda driver aduna ahal asina hariba subu sumba jalane haiduna jip adugi side glass aduda tunga kana leibagi haiduna jengakpadadi tungda musin muba nipi ama mathakta paiduna tanaraklibato ure masamana isang sangna musin muna thabalgi mangan aduda muri isang sangna paiduna lakpa adu urbadagidi gairi driver adu su yamna kanna gari adu kangkhatuna thogalakli aduga horon su yamna kanna khongduna thawakli bani adumna yamna kanna thawbaduta jip aduki manungda yauriba jingana saba kot adudi amuk toiba mathangang ole adubu driver aduti mana thawriba changa do suan hanthadabida yamna kanna thorokpana lambi adudi lanthorakli lambi ado lanthoraklabada haujikti gari driver aduna tamo nui kayum da krom thawlingadabano ai khara thunam ta thawindaba yadre adumna hairakpaduta kongangna somdani haiduna makut thinduna takli masidagidi gari driver aduna kongangi yunggi sumak jangona ba gari ado yanga thawjilakhi asana gari aduna ngangdu thawjilaklaga khangkham khamba aduda imungda leiriba kongangi nupi ado parap chenthorakli aduga kongangi macha sing amadi kongangi mama yangwa chenthorakli aduga kari tawre adu yana gari adu thawli badubo kedoragi haiduna hangi matamadu da kongangna as babung chanchandu lambi ma panda lepaga lerabe adudagi khoi mihun chekhat khiduna chekli basini gari driver asi su madu urubadagi masasi gyan ma khidana gari ase kanna ngangaga thawli basini wafam adu tabada jipki driver aduna gari no habi du butada mafam asi adu matma tawe haiba leiragadi aingonda hanana mangjuna habi yadabro kari kandabda aibu ari mada awafamda taraba simbiri bro ibungo sabat kinu mahagase karigupa kadasu hekta thokti aduga karigupa kadasu adum he thoi aikoi ani subuni na mahana karimda tarok loidra haidna khalubani adubu tarok ledana adum nang sarano ngasi hing simane ai gis te leklo aduga na nongamba haloko hera tada madu yaroida lairi be imung chigi mioi khara ai gari da taroga chakrasi aduga na lambi adu dai khoi kainasi ai yumda thabak aruba ma lehuri bani aisi तादगी थबक से चटना होनबदने मतम सु याना मांखरे अदुगा मिहुनसु चिंखपिबा वफम अदु ताबदा मयाम करि तौसी के हाइदुना खनरी मसिदगिदी कोंगांगना मपाबुंग अमदि मागे मचानुपा अहन अदुगा कोंगांगी मयामबा मखोय मयाम तौदुना गाड़ी अदुदा यावरिबा ड्राइवर अदो लंबी अदुगी वांगु फावबा थिलुरसी अदुगा मखोयसु पुन्ना हलकरसी हाइनरी वफम अदुदा यानरदुना हाउजिक्ति मखोयसु जिप अदुदा पुन्ना तोंगदुना लाक्ली आसम लापना लंबी अदु यौसलकली लंबी अदु इचिक ची मसिदगिदी कोंगांगना इबुंगो यारे गाड़ी तो खामो सिदगिदी नंग सोदुमक चख्रको आइसु हाइदि अखोइसु अमो युमलुमदा हनख्रगे लंबी से लांथोकदबनिना करी अमतदि तरokदरोइको फरे तारा अदुदि आई अमो युमदा हनजरेको आसमना हरमना गाड़ी अदो थौख्रै कोंगांग अमदि मागलाकमिनरिबा मचानुपा अमदि महाकी मयामबा अदुगा मपा मखोइसिंग अदु सुमयुम जंगोना पा परप लंबी अदुदा हन्न फावब येंगदना मयुम जंगोना पा लाखी आसुमना गम लापदुता लंबी हहुरिबा नाक्सिकसिंग अदो यामना कन्ना कनागुंबा अमना सोरो निपदो मखोइन मखोल ताई अदुना मखोल अदु तारकपा अमदि नुपी अमना यामा तेंग थाना ओइना कबलकपगी खोंजल तारकपदगिदि मखोय अदो मयुम जंगोना पा वुरुंग चेलखी आसोमदना कमदौरी जे ड्राइवर अदु सु गाड़ी अदो याना थोरई आसुमना महाना आसुम थरकपदा जिप अदुगी मतुंगदा मी फमफम लैरिबा फनसांग अदुता कनागुंबा नुपी अमा फमलगा छुट कपगी मखोल तारखी खोजल अदु तारकपदा जिप ड्राइवर अदुना तुंगदा कना तोंगिबा जानो हाइना लेथोकरुबददी मुसिनबुना फिमु सेलबा नुपी अमा ममायादो नोंथरका छुट कपदे लैरमलिबदो उरी मधु उरुबदगिदी ड्राइवर अदो गाड़ी अदु यामना लेखलगा थौवी अदुगा महाना मतुंगदा येंगदुना थरकपदा मसा अदो फाबा ngमहौतबदगी लंबीगी मताई अमदा लैबा पोस अमदा थोमजनदुना हदुति महाकी गाड़ी अदो एक्सीडेंट थोकले अदुगिदी महाकी गाड़ी अदुना
ꯄꯣꯁ ꯑꯗꯨꯗ ꯍꯦꯛ ꯊꯣꯝꯖꯤꯟꯈꯤꯕꯒ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯈꯨꯔꯨ ꯀꯨꯜꯂꯒ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯒꯣꯔꯣꯡ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯈꯪꯆꯣꯡ ꯆꯣꯡꯊꯕꯗ ꯃꯈꯣꯡ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ ꯃꯍꯥꯛꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯒ ꯃꯃꯥꯏ ꯑꯗꯨꯅ ꯖꯤꯞ ꯂꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯑꯗꯨꯗ ꯅꯝꯈꯤ ꯑꯗꯨꯃ ꯇꯧꯕꯗꯒꯤꯗꯤ ꯖꯤꯞꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯤꯞ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯣ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯪꯕꯗꯒꯤꯗꯤ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯥꯡꯍꯟꯅꯕ ꯀꯟꯅ ꯀꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯈꯪ ꯑꯍꯩ ꯑꯃꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤꯁꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯗꯒꯤ ꯋꯥꯟꯊꯕ ꯃꯥꯟꯗꯦ ꯃꯍꯥꯛꯀꯤꯁꯤ ꯂꯥꯏꯇꯤꯟꯒꯤ ꯁꯥꯎꯒꯨꯝ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯒꯤ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣꯗꯅ ꯍꯥꯏꯔꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅ ꯃꯅꯥꯛ ꯅꯛꯄ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯗꯨꯅ ꯊꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯕꯅꯤ 9 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯌꯦꯡꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯃꯗ ꯂꯩꯕ ꯂꯥꯏꯃꯨ ꯑꯃ ꯑꯣꯛꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯃꯨ ꯑꯃ ꯑꯣꯛꯅꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯑꯣꯟꯈ꯭ꯔꯕ ꯂꯥꯏꯃꯨ ꯑꯃꯅ ꯑꯣꯛꯅꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯉꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯆꯣꯟꯊꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯑꯃ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯁꯣꯏꯗꯅ ꯉꯥꯎꯈ꯭ꯔꯒꯅꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ ꯐꯊꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯆꯪꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯖꯤꯞꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯥꯡꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯒꯤꯗꯤ ꯊꯧ ꯇꯧꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯒꯅꯤ ꯇꯧꯒꯗꯕꯨ ꯎꯁꯤꯟ ꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯎꯁꯤꯟ ꯁꯤꯟꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯥꯡꯁꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯒꯗꯕꯅꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯕꯨ ꯋꯥꯈꯜ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯃꯍꯥꯛꯅꯁꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯄꯥꯎ ꯄꯤꯔꯒ ꯇꯧꯍꯟꯕꯅ फगदौरिब्रा ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯔꯨꯕ ꯍꯥꯏꯕꯗꯨꯁꯨ ꯐꯖꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯃꯥꯡꯂꯤꯕꯗꯨ ꯋꯥꯈꯜ ꯂꯥꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯍꯥꯏꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯏ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯉꯍꯥꯋꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯗꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯍꯦꯛ ꯊꯝꯂꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯠꯇ ꯑꯃ ꯃꯊꯦꯡꯗ ꯆꯠꯅꯕ ꯉꯝꯅꯗ꯭ꯔꯕꯅꯤ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯥꯗ ꯂꯝꯍꯥꯡ ꯇꯨꯃꯥꯡ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯍꯨꯟꯗꯣꯛꯑꯝꯕꯁꯨ ꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯛ ꯇꯧꯔꯝꯕ ꯍꯥꯏꯕꯗꯨꯗꯤ ꯍꯦꯛ ꯐꯠꯇꯦꯗꯅ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯇꯥꯗ ꯁꯤꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗ꯭ꯔꯗꯤ ꯍꯥꯏꯒꯗꯗꯅ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯍꯨꯟꯇꯣꯛꯑꯝꯕꯅ ꯐꯩ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯤꯕꯗꯨ ꯊꯤꯐꯝ ꯈꯪꯗꯗꯅ ꯃꯌꯥꯝꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯞ ꯂꯥꯎꯗꯨꯅ ꯂꯩꯕꯗꯨꯕꯨ ꯇꯥꯗꯕꯨ ꯄꯥꯝꯕꯤꯕꯒꯤ ꯋꯥꯔꯅꯦ ꯏꯁꯦ ꯑꯗꯨ ꯑꯁꯤꯗ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯆꯠꯅꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯐꯔꯤꯕ꯭ꯔꯥꯗꯣ ꯀꯔꯤ ꯀꯥꯟꯗꯕꯗ ꯃꯔꯩ ꯌꯦꯠꯂꯤꯕꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯁꯤꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦꯅꯦ ꯊꯕꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯑꯗꯨꯃꯛ ꯍꯟꯖꯈ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯃꯤ ꯋꯣꯠꯇꯅ ꯂꯩꯅꯗꯅ ꯁꯨꯃꯛ ꯂꯩꯔꯦ ꯁꯤꯈ꯭ꯔꯕꯁꯨ ꯃꯔꯨꯅ ꯌꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯦꯗꯅ ꯁꯦ ꯑꯗꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃ ꯍꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯖꯤꯞ ꯊꯧꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯀꯣꯏꯗꯨꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯋꯥꯈꯜ ꯇꯥꯔꯛꯂ ꯃꯥꯜꯂꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯤꯞ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕꯅꯣ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯗꯅ
ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯔꯕꯗꯒꯤ ꯅꯪꯕꯨ ꯂꯥꯏꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪ ꯉꯁꯤ ꯂꯝꯕꯤꯗ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯅꯍꯥꯛ ꯋꯥꯈꯜ ꯂꯥꯛꯂꯦ ꯂꯥꯏ ꯐꯠꯇꯕꯗꯨ ꯇꯥꯟꯊꯣꯛꯈꯤꯕꯗꯒꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯁꯤ ꯈꯔ ꯁꯥꯡꯇꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯎꯁꯤꯜ ꯑꯃ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯍꯥꯛ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯒ ꯎꯁꯤꯟ ꯑꯃꯨꯛꯇꯪ ꯇꯧꯁꯤꯗꯅꯀꯣ꯫ ꯍꯣꯏ ꯌꯥꯏꯌꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗꯨꯗꯤ ꯅꯪꯕꯨ ꯐꯣꯟ ꯌꯥꯎꯔꯛꯈꯤꯕ꯭ꯔꯥꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯤꯞ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯐꯨꯔꯤꯈꯥꯎ ꯍꯨꯝꯗꯨꯅ ꯌꯦꯡꯂꯛꯄꯗ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯤꯞ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤ, ꯁꯦꯟ ꯈꯔ ꯄꯨꯔꯒ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯈꯣ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯎꯁꯤꯟ ꯇꯧꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯁꯨ ꯄꯨꯍꯜꯂꯛꯂꯣ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯎꯁꯤꯟ ꯇꯧꯊꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯒꯦꯁꯦ ꯂꯥꯏ ꯎꯇꯣꯡ ꯀꯣ ꯑꯃ, ꯂꯥꯏ ꯄꯤꯔꯨꯛ, ꯂꯥꯏ ꯌꯦꯟꯁꯤꯟ, ꯂꯥꯏ ꯆꯥꯡꯒꯥꯡ ꯀꯦꯒꯥꯏ ꯑꯉꯥꯡꯕ, ꯍꯩꯖꯥꯡ ꯑꯃꯗꯤ ꯂꯥꯡꯊ꯭ꯔꯩ, ꯀꯕꯣꯛ ꯈꯣꯏꯗꯨꯝ 3, ꯖꯨꯕꯥ ꯀꯨꯁꯨꯝ 3, ꯑꯗꯨꯒ ꯗꯨꯛ ꯀꯦꯟꯗꯜ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯤꯟ ꯂꯥꯡꯂꯣ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯑꯩ ꯄꯥꯡꯊꯣꯛꯂꯒꯦꯀꯣ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯕ ꯑꯗꯨꯗꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯤꯗꯨꯅ ꯁꯤꯟ ꯂꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯉꯩ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯁꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯥꯏ ꯑꯣꯛꯅꯔꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯂꯥꯏ ꯇꯩꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯩꯅꯗꯨꯅ ꯃꯍꯥꯛꯅ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯂꯥꯡꯈꯤꯕ ꯑꯗꯣ ꯊꯦꯡꯗꯨꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯌꯦꯠꯂꯤꯕ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯆꯠꯈꯤꯅꯅꯕ ꯃꯍꯥꯛꯅ ꯆꯥꯛꯊꯥꯛ ꯇꯝꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯄꯩꯁꯥ ꯈꯔ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯠꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯍꯥꯛꯅ ꯄꯣꯁꯇ ꯊꯣꯝꯖꯤꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯍꯧꯏ, ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯑꯁꯨꯝꯅ ꯂꯩꯇꯥꯏꯅꯔꯤꯕꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯉꯔꯥꯡꯗꯁꯨ ꯀꯨꯂꯖꯤꯠꯇꯨ ꯂꯥꯏ ꯑꯣꯛꯅꯗꯅ ꯑꯃꯨꯛꯇꯣꯏꯕ ꯃꯥꯏꯕꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯐꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯇꯧꯔꯦ꯫ ꯈꯪꯗ꯭ꯔꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯊꯪ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯃꯤꯄꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ 2-3 ꯍꯞꯇꯥ ꯑꯃ, ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯛꯆꯤꯡ ꯊꯥ ꯑꯣꯏꯔꯕꯅꯤꯅ ꯏꯪꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯛꯉꯥꯡ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕ ꯀꯣꯛꯉꯥꯡꯕꯨ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯛꯉꯥꯡ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯍꯥꯏꯅꯕꯤ ꯂꯝꯕꯤ ꯑꯗꯣ ꯃꯍꯥꯛ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯇꯝꯁꯤꯁꯨ ꯄꯨꯡ 10 ꯇꯥꯁꯟꯈ꯭ꯔꯦꯅꯤ꯫ ꯍꯥꯏꯅꯕꯤ ꯂꯝꯕꯤꯗ ꯆꯠꯀꯗꯧꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯗꯧꯔꯤꯗ꯫ ꯊꯥꯕꯜꯁꯨ ꯐꯔꯤ, ꯊꯥꯕꯜꯁꯤꯁꯨꯅꯦ ꯂꯩꯆꯤꯟ ꯊꯥꯖꯟꯗꯅ ꯏꯃꯝ ꯃꯝꯂꯦꯅ ꯇꯧꯔꯤꯁꯤ꯫ ꯌꯦꯡꯈꯤꯕꯗ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯔꯗꯅ꯫ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯅ ꯑꯁꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯕꯤ ꯂꯝꯕꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯛꯉꯥꯡ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯊꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯧꯔꯛꯄꯗ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯏꯁꯄꯣꯛ ꯇꯔꯥꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯎꯈꯥꯏꯕꯒꯨꯝ ꯄꯣꯗ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯍꯧꯔꯛꯏ꯫
aduna porok porok lagu makhol adu tawa du da ko ngang khangprek khangduna gari adu gi brake pharaga mahak cycle adu gi chongthokuna mahana cycle adu da yengi laimai de tuduna lairiba cycle adu da kariyam ta jetlamdi masidagi ti mahana karino hojiki du di haiduna yenglakpadati cycle adu ki saka adu ta amubu phi machet ama yasinduna leiramle madu ubata ko ngang ti mihun thawon a yaukrabani maram isa sadana karigidamak ta mafam masida phi amuba yasallamgadoribano haiduna mahak akoi badu ta kolei leiduna jengi masidagi di mahakna yasaliba phi machet ado yamna wana makuna singladuna lawthoklei asuma lawthoklaga phi amuba machet ado mahana lambi ki mataya mata lawthoklamlaga cycle adu ngakhaladuna mayum jawna ba amuk thoba hor'i adubo cycle ado yamna kanna wotlabasu maningda karigumba posak amana yanduna thambagum mangam isan sandi otpadasu yamna lummi madam adu da ko ngangna yamna kina tunglomda leithokuna jengnakpadadi musin muna wangring wanglaba masamana ipa phaba mamitna ngorok ongna panglaba nupi amagi saktam mamana cycle adu yanduna leiramle madu ubadagi di ko ngang yamna kanna lauraga mafam adu thadokuna singkhina ba hondrai adubu mahana cycle adu inthuraga cycle adu gi chongthoklaga sinna ba hona bada cycle adu gi handle da makhonga loksinduna mahak opsinduna turi mahana asumna opsinduna turuga hawgatuna sinna ba hona rakpada nupi aduna ngai kho haiduna khamlei adumna nupi aduna wangang lakpa adu ta ko ngang do ki khibana masa do thak nikle aduga mahana makhut unaduna mamit chejet wisinduna aibu hatpigano karigidamata aibu hatpigadoribano asumna ingoda tawbiriba karigino ai iral karino haiduna matomta panglauda lauri matamadu da mahaki manakta nupi ama changsilakli araduga mahaki manakta tapna phamtharaga nang aigi iting amukta pangbiu ayaga se leiramlen jawba ngamdana mafam masida leibase ai yamna wari mafam masida lakpa mi khudimakta aina iting pangbinaba kayar khana honaki adubu amatana pangbiramdi handuna dum amai batanaraga aibu hen awaba pikhiba chabi chaitheng pirakhiba ngaktani aduge ibema karigino nangna aibu hatke tawribasibo nangna khulasida leiba mi punamapu yumlambi asidabu laklabadi hatke tawribadubu karigino haibadida tabiyo ahal aidi mokoibu hatke tawkhiba nati aigi iting nijabani makoina kiduna ai he ubaga chenbani aina bo hatke khallabadi mafam masida miyoi kiyagi punsi loiramgadabani chumi bema ado aibu kari tawjau haibano siba changbagi wafam amadudi aigonda habirakano aduna taba nangi nating aina pangba ngamgadaba leiragadi ai soidana pangjadi kari tawjau haibano adumna kongangna hairuba adutta nupi aduna mahaki mating pangbinana bagidamakta hairi mafam masidagi khara chatlaga yamna sauraba yum ama leibani hairiba yum aduda leiriba urisaba kauba nupa ado aigi ikuta sindaro adumna tawrabadi lekai asida leiriba mi punamakta awaba amta piraroi aisu laram lenda hankrage ibema mabu batau karamna ayena nangoda sinagadoribano mahakti achawa sangi imungni paisa paiba mapa ma hauja mantri oiduna ada leiribani do kamdongna ibema da sinagadoribano yumaluda security su laibabudi lekte haiba pu changlubadi yaroi kari maram gino haidana taktharaklabadi ai khumbam khangwini ibema tabiyo ahal aina hariba simuna taw se sigi phi machat ase police saba hariba yum aduki thonawda nahana kana khamoidaba kachilamata kisinduna thanamgadabani madugi makha tarakpadi ai adum tawkrage hoi bema ai choidna tawjage adudi ai si thadu pirone ko phare ahal naksu yamatuna chakro se phi machat si puraga yamatuna chakro aduga thabaga se nahana pangthokta taragadi aina nangbu su soidana hatkadawribani ibema ai soidana nangna haribado pangthokjage ko adubu ibema ai nangonda khangning ba amade leiri matau kramma nahana mafam masida miran lamba thawai ama oduna leiribano aduga makhoina nangbu karamna hatkibano karigidamakta hatlibano aduk tamthira aduga nahakna makhoi ani amadi jaildagi hek tholakpaga nahana duma hatkrabani adusu lambi asimaktada adu ngamliba nangna karigidamakta urisababu hatpa ngamdribano tabiyo ahal madugi marablai mahakti amaiba mayam ahi batanaduna yundagi mapan thokidre aduga lambi adi asidasu abukhana lakhidre maramaduna aina mahakpu hatpa ngamdabani adubu mahaki yungi kachil natragana thongnawda phi machet ado kisalabadi aina mahakpu laina hatpa ngamgadoribani adudi bema nahakna sirakhibagi wari adu amuktadi liudara aisu taraga pungning se chawkhatpa ngamra yenge adumna
ꯀꯣꯡꯉꯥꯡꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ, ꯆꯟꯆꯜꯗꯨ ꯀꯣꯂꯦꯖ ꯀꯥꯔꯨꯔꯒ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯁꯕꯥ, ꯁꯟꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯇꯨꯅ ꯆꯟꯆꯟꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯁꯨꯃꯥꯏꯅꯅꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯩꯔꯝꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯩꯅꯁꯨ ꯃꯃꯥꯡꯊꯛꯇ ꯇꯧꯗꯅꯕ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯟꯆꯟ, ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯣꯡꯉꯤꯅꯦ ꯍꯥ? ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯗꯨ ꯔꯥꯅꯤꯒꯨꯝꯅ ꯂꯩꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯅꯄꯥ ꯁꯣꯟꯖꯨꯅꯕꯗꯨꯒ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯄꯥ ꯌꯥꯡꯒꯪꯕꯗꯨꯁꯨ ꯑꯩꯅ ꯄꯤꯖꯕꯗꯗ ꯁꯥꯃꯨꯒꯨꯝꯅ ꯅꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯅꯦ, ꯈꯨꯕꯥꯛ ꯃꯌꯤꯗ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯗꯨ ꯔꯥꯅꯤꯒꯨꯝꯅ ꯂꯩꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯎꯔꯤꯁꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯣꯟ ꯈꯔ ꯀꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯆꯟꯆꯟꯅ ꯈꯪꯍꯧꯗꯦ ꯎꯔꯤꯁꯕꯥꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯗꯨꯒ "ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯄꯟꯗꯨꯅ ꯆꯩꯕ ꯅꯠꯇꯤꯛꯂꯥ ꯀꯔꯦꯝ ꯀꯊꯥꯏꯅꯔꯗꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯎꯔꯤꯁꯕꯥ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯗꯨꯅ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯅꯕꯥꯅꯤꯁꯨ ꯃꯨꯟꯅ ꯇꯥꯎ꯫ ꯃꯁꯤꯒꯤ ꯆꯟꯆꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯤ ꯃꯉꯛ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯩꯁꯦ ꯎꯔꯤꯁꯕꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯆꯠꯂꯁꯤ, ꯃꯍꯥꯛꯄꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯒꯗꯕꯅꯤ." "ꯏꯇꯥꯎ ꯎꯔꯤꯁꯕꯥ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯒꯅꯨ꯫ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛꯇꯤ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯌꯥꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅꯦ." "ꯅꯪꯗꯤ ꯀꯔꯤꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯥꯟꯅ ꯌꯥꯠꯇꯨꯅ ꯊꯝꯂꯤꯕꯅꯣ?" "ꯍꯦꯔꯥ ꯏꯇꯥꯎ, ꯌꯥꯁꯨ ꯌꯥꯔꯛꯂꯔꯣꯏꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤ꯫ ꯑꯩꯗꯤ ꯉꯍꯥꯟꯅ ꯐꯥꯁꯤ ꯍꯥꯏꯔꯦꯅ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯃꯄꯥ ꯁꯣꯟꯖꯨꯅꯕꯗꯨꯅꯕꯣ? ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯄꯨꯈꯤꯕꯗ ꯃꯄꯥ ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯦꯟꯖꯜꯂꯛꯂꯒꯅꯅꯦ ꯊꯣꯛ ꯍꯥꯠꯇꯣꯛꯈ꯭ꯔ ꯂꯣꯏꯔꯦ꯫ ꯊꯤꯒꯠꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏ." "ꯍꯣꯏ, ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ꯫ ꯀꯥꯟꯅꯗꯦ, ꯆꯠꯁꯤꯜꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯎꯔꯤꯁꯕꯥ, ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯟꯆꯟ ꯐꯥꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯗꯕꯤꯗ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯄꯤꯅꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯔꯤꯁꯕꯥ, ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛꯅ ꯇꯝꯅꯕ ꯃꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯟꯆꯟꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯟꯆꯟ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯎꯔꯤꯁꯕꯥ ꯑꯃꯗꯤ ꯁꯥꯗꯤꯛꯅ ꯆꯟꯆꯟꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯎꯔꯤꯁꯕꯥꯅ ꯍꯥꯏꯔꯤꯕꯗꯣ ꯂꯦꯞꯇꯕꯤꯗ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯅꯕ ꯇꯧꯔꯛꯄꯗ ꯎꯔꯤꯁꯕꯥ, ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯅ ꯆꯟꯆꯟꯕꯨ ꯐꯥꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯎꯔꯤꯁꯕꯥꯅ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯃꯊꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯔꯛꯄ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯟꯆꯟꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯁꯤꯗꯒꯤꯗꯤ ꯆꯟꯆꯟꯗꯣ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯤ꯫ ꯆꯟꯆꯟꯅ ꯂꯥꯎ ꯈꯣꯡꯒꯦ ꯇꯧꯕ ꯑꯗꯨꯗ ꯎꯔꯤꯁꯕꯥꯅ ꯃꯥꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯆꯟꯆꯟꯒꯤ ꯂꯥꯏꯕꯛꯇ ꯁꯨꯕꯗꯒꯤꯗꯤ ꯆꯟꯆꯟ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯆꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯆꯟꯆꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ "ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯥ ꯑꯗꯣ ꯃꯩ ꯉꯥꯜꯂꯛꯂꯤ꯫ ꯃꯩ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯎꯔꯤꯁꯕꯥ, ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯈꯝꯕ꯭ꯔꯥꯡꯅꯅ ꯐꯝꯗꯨꯅ ꯐꯃꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟ ꯌꯥꯝꯅ ꯀꯤꯅ "ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯟꯊꯣꯛꯄꯒꯤꯗꯃꯛꯇ ꯊꯤꯔꯛꯂꯤꯕ ꯊꯣꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯐꯃꯨꯡꯅ ꯐꯩꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯟꯆꯟ ꯃꯈꯣꯏ ꯑꯍꯨꯝꯗ "ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯃꯄꯥꯕꯨꯡꯗꯣ ꯍꯧꯖꯤꯛ ꯃꯁꯥ ꯉꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯃꯄꯥꯕꯨꯡꯗꯣ ꯑꯅꯥꯕ ꯍꯦꯟꯖꯜꯂꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯟꯆꯟꯗꯣ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯁꯕꯥꯅ "ꯀꯞꯄꯨ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕ ꯂꯥꯛꯄꯒꯦ ꯌꯦꯡꯒꯦ꯫ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯖꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯒꯗꯧꯔꯤꯕꯅꯤ ꯉꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯆꯟꯅ "ꯑꯩ ꯂꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯎꯔꯤꯁꯕꯥꯅ "ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯣꯡꯁꯥꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯕꯅꯤ" ꯍꯥꯏꯗꯨꯅ ꯎꯔꯤꯁꯕꯥ, ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯅ ꯆꯟꯆꯟꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯅ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯆꯟꯆꯟꯅ ꯈꯨꯛꯂꯩ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯅ ꯎꯔꯤꯁꯕꯥꯅ ꯄꯥꯏꯔꯛꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯒ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯔꯛꯏ꯫ ꯑꯗꯨꯅ ꯀꯥꯞꯊꯣꯔꯛꯄꯗ ꯁꯥꯗꯤꯛꯀꯤ ꯃꯈꯣꯡꯗ ꯄꯥꯜꯂꯤ, ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯒꯤꯅ ꯈꯨꯗꯥꯡꯗ ꯄꯥꯜꯂꯤ꯫
ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯎꯔꯤꯁꯥꯕ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯆꯟꯆꯟꯒꯤ ꯃꯁꯥꯗ ꯍꯟꯅ ꯀꯥꯎꯁꯤꯟꯕꯗꯒꯤꯗꯤ ꯆꯟꯆꯟ ꯂꯩꯃꯥꯏꯗ ꯏꯈꯦꯡ ꯍꯥꯊꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯁꯥꯕꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯆꯟꯆꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯞꯁꯤꯟꯕꯗꯒꯤꯗꯤ ꯆꯟꯆꯟꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯦ ꯃꯁꯤꯗꯒꯤꯗꯤ ꯎꯔꯤꯁꯥꯕꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯀꯝꯗꯧꯁꯤꯒꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯃꯤ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯎꯔꯤꯁꯥꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯣꯜ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒ ꯈꯪꯅꯕ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯃꯕꯨ ꯀꯧꯔꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯂꯦ ꯑꯗꯨꯗꯨꯒ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯒꯤ ꯃꯁꯥꯗ ꯄꯥꯜꯂꯤꯕ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯗꯣ ꯂꯧꯊꯣꯛꯂꯤ ꯑꯁꯨꯝꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨ ꯌꯥꯎꯅ ꯆꯟꯆꯟꯒꯤ ꯃꯁꯥ ꯑꯗꯣ ꯈꯨꯜꯒꯤ ꯃꯍꯥꯛꯀ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯆꯟꯆꯟꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯁꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯊꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟ ꯑꯗꯣ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯣꯡꯃꯩ ꯒꯨꯂꯤ ꯀꯌꯥꯅ ꯄꯥꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯀꯌꯥ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤ ꯆꯟꯆꯟꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯖꯈꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯆꯟꯆꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯊꯥꯈꯤꯕꯅꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯤ ꯃꯊꯪ ꯎꯔꯛꯄꯗꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯆꯟꯅ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯣ ꯍꯦꯛ ꯇꯥꯕꯒ ꯍꯥꯟꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯕ ꯃꯁꯥꯁꯨ khara ꯁꯣꯜꯂꯕ ꯆꯟꯆꯟꯒꯤ ꯃꯄꯥ ꯑꯗꯣ ꯈꯨꯗꯛꯇ ꯃꯍꯥꯛꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯁꯤꯈꯤꯕꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯌꯥꯅꯤꯡꯈꯤꯗꯦ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯈꯤ ꯑꯃꯗꯤ ꯆꯟꯆꯟꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯎꯔꯤꯁꯥꯕ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯈꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯅꯕꯒꯤ ꯀꯣꯔꯠꯅ ꯌꯥꯊꯪ ꯇꯧꯈꯤ ꯑꯗꯨꯃꯛꯄꯨ ꯑꯉꯝ ꯃꯊꯧ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯃꯗꯨ ꯇꯧꯈꯤꯗꯦ ꯊꯥ ꯃꯈꯥꯏꯃꯨꯛ ꯖꯦꯜꯗ ꯂꯩꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯗꯨꯃꯛꯄꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯊꯥ 2 ꯍꯦꯛ ꯐꯥꯕꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯊꯪ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯅ ꯌꯥꯝꯅ ꯃꯤꯁꯤ ꯆꯥꯗꯨꯅ ꯃꯉꯛ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯂꯩꯈꯥꯏꯔꯒ ꯌꯦꯡꯍꯩꯗ꯭ꯔꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯑꯗꯣ ꯎꯔꯤꯁꯥꯕꯅ ꯇꯥꯈꯤ ꯃꯊꯪꯒꯤ ꯇꯥꯔꯒꯦꯠꯇ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯀꯔꯤꯅꯣ ꯏꯂꯦꯛꯁꯟ ꯃꯌꯥ ꯅꯛꯁꯜꯂꯛꯄꯁꯤꯗꯅꯦ ꯀꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯩꯕꯨ ꯃꯤꯡꯆꯠ ꯊꯩꯅꯕ ꯍꯣꯠꯅꯕꯗꯣ ꯇꯧꯔꯛꯀꯅꯨ ꯍꯟꯗꯛꯀ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯍꯧꯗ ꯅꯪꯕꯨ ꯖꯦꯜꯗ ꯂꯩꯈꯤꯕꯗꯣ ꯑꯩꯅꯦ ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯄꯥꯕꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯀꯦꯁꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯀꯔꯤ ꯍꯥ ꯀꯅꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯂꯕ ꯍꯥꯏꯌꯨꯔꯦ ꯅꯄꯥꯕꯨꯡꯗ ꯍꯥꯏꯌꯨꯔꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯅ ꯁꯤꯔꯤꯕꯁꯦ ꯃꯤꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯅꯨꯡ ꯀꯥꯡꯕꯨꯅ ꯍꯥꯠꯄꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯃꯤ ꯄꯥꯕꯨꯡ ꯆꯟꯆꯟꯅ ꯀꯔꯤ ꯆꯟꯆꯟ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯕꯨ ꯅꯄꯥꯕꯨꯡꯉꯩꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯅꯤ ꯈꯜꯂꯤꯕ꯭ꯔꯣ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯅꯤꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯄꯥꯕꯨꯡ ꯑꯗꯨꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗ ꯆꯟꯆꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯛꯇꯨꯅ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯕꯨ ꯍꯥꯠꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯁꯥꯗꯤꯛ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯅ ꯁꯤꯕ ꯅꯨꯃꯤꯠꯇꯣ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯇꯦꯟꯊꯥꯅ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯇꯥꯈꯤ ꯍꯥꯏ ꯐꯔꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯅ ꯊꯝꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯃꯉꯣꯟꯗ ꯇꯥꯟꯅꯔꯁꯤ ꯑꯗꯨꯗꯨꯒꯅꯦ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯅꯔꯁꯤꯀꯣ ꯅꯪꯁꯤ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯀꯣ ꯄꯥꯕꯨꯡ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯉꯁꯤ ꯑꯍꯤꯡ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯎꯔꯤꯁꯥꯕꯒꯤ ꯃꯄꯥꯕꯨꯡꯗꯣ ꯑꯃꯥꯏꯕ ꯑꯃ ꯎꯅꯔꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯎꯔꯤꯁꯥꯕꯒꯤ ꯃꯄꯥꯕꯨꯡ ꯍꯜꯂꯛꯈꯤꯗꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ ꯎꯔꯤꯁꯥꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯤ ꯃꯇꯝ ꯑꯗꯨꯗ उड़ीसाबगी मनाकोंगदा चंचन्ना उड़ीसाबो दा उड़ीसाबा लाओ अइनबु उनबा लाक्लिबनी अदुमना कौरकपा अदुदा उड़ीसाबा मिकप खंथोक थोलई
mahana mikap tholakpadasu awoiba maki oina Chanchan ki khonjenda mahakpu nasonana kauduna leibado mahak tari makol adu tabada urisabana Chanchan nang lakano ai nang kanano khangde adumna mahana lauduna leiringai mahaki phamung ado kanagumba amana paiduna nipagum thok nomai aduma torokpada urisaba phamungdagi phan chongthai aduna mahana chongthabadadi khompham sahawduna upsinduna tui asumna mahakna upsinduna tuba aduta phamung lomda jengdai matam aduta kang khaduta masam isang sangba mamit ilang langba musim muba ama matum tasanduna mangonda cheptharaga yengduna leiribadu uri madu urubadagi urisaba yamna kana lauraga karodagi chetok napa honakhi adubu kudak aduta mayado mutkhri Yumatugi maiduna hek mutkibagadi ka ado pumam mamkhri tanja aduta urisabagi makhong adu paiduna phamung adomta soro laktuna mahak pu singsilai tanja aduta mahanga laukhibagi khonjal taba aduta mahaki mama ado chinsilai aduga mata nupa da kedorabagi haiduna hangi matam adutati mamana porakliba lem aduna ka ado pungan ngalabani matam aduta urisabana kangthol aduki kang khata mahana changsillaga koilau lauduna leiramba aduta mamana kedorage haiduna chingthoraklei Urisabana haujikta aigi khonga sida kanagumba amana pairaga khukraba phamungi kangkha sida aibu singsidana ba hondaribani haidun mamada tami matamadu da mamana phurit haigatuna khongau haigatuna yengbadati kangdol aduki kangdol mapana khitatpadagi hubatuna I khrasu thokpado mamana uri madu ubadagi di khudakta mapa bongda phone tawduna urisabase karinuma tawri haiduna pau pikri masidagi di urisabagi mapa bongna amaiba ama khudakta puduna laklagi hainaraduna phone ado thamnari ngehak leiraga urisabagi mapabungna amaiba ama puduna urisabagi manakta laklei matamadu amaiba aduna urisabagi masada phatraba thawai birel amana langaduna leire kuitha khrabadi mahak soidana yaibi manglagani maramaduna khudakasida mahaku kannabagi damakta aja puja ama tawdaba yararoi haiduna aja puja ama tawri adumna tawraba matungda jantra amasu makutta sibiri adumna tawraba matungda amaiba adusu chatkhri hairiba numit asidagiti urisabagi masada changchanna sokluba thengluba amata ngamdre masada changba phawba ngamkhidre masidagidi changchanna hauji mahaki wari tariba maya kaduna leiriba kongangda onsinduna hairi taribra ahal oh ibema tajari aigi wari sibu kamdo bibage ibema nangi wari adu taru badagidi isa thawna amalai hatkadabani urisaba hariba ngangdo sodana hatkadabani nahana phi asi yelo cho haibado ai haujimak yesaluge adu ibema phi si yetrabadi nahakna changba ngamdabro tabiyu ahal phi adu yetrabadi ai mahaki yumdo kada leibano haiba ai kaukre o adu gira phare ibema adudi aine phi asi kiselurage adu ibema haujikti thengsu thengle hayeng ayuk oina tawbadi kaino han hairibidubo ibema aina hojik tawr chona hairaga hayeng ayu haisi kaino hayeng ayuktabu kamaina aina chalaga bido halugedoribano lai khogidi numidang haibasini madu punama khangjiba karigino aigi wafam punamak taraga nungaiti so hairaga kariga igi ting panungjibano hojikta hairamba wahi sindo krai chakrabage nang aina hatkani nang asomna hairaga chanchanto akiba sakta mamada yamna sathina phanduna hogolaklei aduga masado maikhu amubuna bangbang karduna kongangi makhori metona halage matagum chongchalai matamada kongangna ibema ai chalage ko yamathuna chalo aina hariba thabaksi yamathuna tawgatabani oh ibema hoi adudi ai chakhiba yaradra nang si khara thuna mangkhroba kaya haina din he ai se adumna kongangna hairka leithorpadadi nupi ado leiramdrei kongang phi ado phrikhauta hapsalaga mak cycle adu ki manakta parap chensinduna cycle ado hogatlaga yamathuna mayum jawna ba thaurai asomna mahana thauduna dumak lakpada mahana wakhal asum khalli pung tara so henjallakle thinglinge asida ibu makhoigi yumda changlaga phi ase kiselusirane kaidoba lakpano haidana khujin khunang thoktagi pharak labati kamdoba kaidosige leire mantri bungo unajagi haidana lakpane hek khomjallage mantri dudi quarter da leiramgani asomna khallaga kongang ado cycle ado yamna sumak tharokle araduga urisabagi thongal masi amata cycle ado tharamlaga mahak sangakle asumna mahana lona sangaklaga urisabagi yum adugi yena khada laklaga phi ado kisanduna mahak tumina amuk thorakle
asomna mahana tawriba punamak do hojikti CCTV camera da loinama uribani adubu khangauti mahana gate ki hek changsil khibagati CCTV camera ado imam mamsin khrei aduna kongang tawriba do amata u khirei asma tawduna thabak punamak loramlaba ki tungda kongang ado cycle do thawduna mayum lomda yamna kana lakhi mayum yoroduna hojik mahak short thabet holi mahana short thabet honduna mahaki nupibu taranaba korakle masidagi mahak nupisu kaidorake ngasi di thongwa thingi da haiduna thong hangturai masidagi kongang na short thabet honduna hai aise laimu wungna rurabani ne asumna hairaga mongoda thokiba wari punamak loire tamli wafam adu tarabata kongangi nupina hayeng ayuk amaiba ama tawraga lai khuram tholasi tummasila o haiduna makoi nungaina tumkhrei somdana kamdori uri sabado mahaksu nungaina phamungda tumduna leiringai matamni matam aduda mahaki makhongdo kanagumba amana paiduna jingbugum tawrai uri saba mahak mikap khangthok thurokle araduga mahakna karinone khongna pari basum kanone asomna mahakna phugam katuna jenglakpadati kangdol adugi khoyaromda musin muraba nupi yama mathabak phodang likhatlaga phamduna leiribado ure madu urubadagi buri saba khanglau lauduna phamungdagi chongthakhina ba honarei adubu khanghauti khuyada phamduna leiramba nupi ado khangchong chongkhlaktuna mahaki mathabak aduda phamlaga makhauri ado mekre uri saba laubu songamda phamung aduda pharang chongduna khangli masidagi di uri sabana mapabung amadi mama hoi tananaba mahaki manakta leriba kole punamak thadari adubu kana amatana takhidrei asomna toromlaga uri sabato haujikti phrang chongomlaga wakhal mange toroklei matamaduda mahaki makhori melibado khangtha thadori matamaduda uri saba lokangkhu khuduna sorato sanga chingkatuna yamna wana masado chokthaba makai phamungdagi kumtharaklei aduga phamang aduda mahak taduna leiri arduka khuru khudu kunduna karudagi thokhina ba honarei tanja adumakta mahakpu kanagumba amana pairaga thangatpagum yamna wana thangkatlaga mathaki silingi friend aduga panana masa ado thomjanki adumna tawba aduta friend adu su tekle aduga masa adu su tarakpada yamna thina sokle makhongi saru khurugi saru amati makhutki saru yauna mamana upsallura tabaki natonna khang kaire aduga yamangsu phana thina tekle chaina mayam aduna urisaba yamna kana lauduna mahak chaina adu khangli adu kanna urisabana lauribado yum aduda leiriba mama hoi amata takhiba nati masidagi urisabana ayamna ware chanchan ai khangi nak chanchan ne haiba aigi matam jorokle aibu nana haniga mongda halo aibu laknaragano asomna hairubada kamanung aduta kanagumba nupi amaki khonjalda yamna hauna nokle khanghaudana urisabagi makhong tetuna leiribado ta paiduna korok leikhairei adumna leikhairapadu urisaba khangma ngambagi pangal loikhiduna mahak yamna hauna lauduna makut aduna leimaida pop thaduna chaina khangli masidagi di mahak yamna wana leimaida longna taduna leikhrai tanja adumakta mahaki manakta chanchanna kalingai ge saktam aduda laklei matam aduta urisabana chanchanda yenglaga ai lankhre haiduna khurumduna haijari chanchan wado karimada tati changsel laklaga urisabagi mathabak aduda mahatki sanglaba kallaba khusa tara aduna mathabak ado segairei aduma torokpa aduda urisaba khang ngamjaduna mayadaki i haithaduna haujikti mahak mafam adumakta sirei masigi matung matamdo haukhre mathange ayuk anganba aduda urisabagi kada mamana changpadadi urisabado leimaida taduna yamna phibam thina soktuna siduna leiramlei masada dakpham kayamasu tari adubu makhori dasu dakpham kayama tari madu ubada urisabagi mamati yamna kanna tengthana oina kapsarakle pawado mapabung da su pikhrei masita natana lekai adu leriba mi punamak loina tanakhre aduga kongang su pawado tari pawado tabada kongang di pakhat khibna loiri rang mahanga tawkhiba thabak ado lekai miyamna khangrakdabadi mahaksu awa phamda soina tagadoribani haiba sida mahak mipai thabairi masidagi di mahakna machin maya phawba singdaba makai lekai aduda leiba ngahan waida kulajit pulayen khiba amaiba adugi manakta parap lakli amaiba do haujuk phawba tumba hawgalamdri kongang lakli mahakpu amta hawgala o haiduna mahaki nupina haibadagi mahaka do hawgalakli kongang ubada amaiba aduna ibungo good morning osamaiba good morning karino ne nang ta hari dubo kigino haujik tin hak ai gi nakta laklabani na
ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯇꯀꯣ ꯁꯦ ꯃꯣꯔꯥꯁꯤꯗ ꯐꯝꯒꯦꯔꯥ ꯂꯦꯞꯀꯦꯔꯥ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯇꯧ ꯑꯩꯅ ꯊꯨꯔꯤꯁꯤꯒ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯗꯤꯕ ꯍꯥꯏ ꯐꯝꯃꯨꯅꯦ ꯅꯪꯕꯣ ꯂꯦꯞꯄꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯦꯞꯄꯤꯅꯦ ꯃꯁꯤꯗꯤ ꯑꯣꯖꯥ ꯑꯩꯁꯦ ꯐꯝꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯤꯗ ꯉꯥꯏꯈꯣ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯑꯩ ꯗꯥꯔꯤꯁꯤꯗ ꯌꯥꯟꯊꯔ ꯐꯝꯒꯦꯀꯣ ꯑꯣꯖꯥ ꯑꯩꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯂꯩꯔꯛꯀꯤ ꯂꯝꯕꯤꯒꯤ ꯕꯨꯠꯇꯣ ꯊꯦꯡꯅꯖꯔꯨꯔꯦ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕꯤꯌꯨ ꯁꯤꯔꯣ ꯍꯣꯏ ꯑꯣꯖꯥ ꯍꯥꯏ ꯑꯩꯅ ꯌꯦꯡꯕꯗ ꯅꯪ ꯁꯤꯕꯣ ꯂꯥꯏꯗꯨꯅ ꯅꯝꯃꯦꯅꯦ ꯍꯦ ꯅꯔꯦꯡꯕꯥꯟꯗ ꯇꯣꯡꯉꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ ꯂꯥꯏꯗꯨꯒ ꯑꯩꯒ ꯌꯥꯅꯗꯅ ꯃꯥꯗꯤ ꯂꯩꯍꯧꯔꯗꯥꯏꯅꯦ ꯅꯕꯥꯅꯤ ꯌꯥꯅꯈ꯭ꯔꯕ ꯑꯣꯏꯔꯦ ꯍꯥꯏ ꯌꯥꯅꯈ꯭ꯔꯕꯁꯨ ꯇꯣꯡꯉꯦꯗꯅ ꯁꯥꯔ ꯑꯗꯨꯅ ꯃꯗꯨ ꯊꯥꯡꯊꯕꯗ ꯁꯦꯟ ꯈꯔ ꯆꯪꯒꯅꯤꯕꯣ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯔꯨꯕ ꯆꯪꯒꯅꯤ ꯑꯣꯖꯥ ꯃꯗꯨꯃꯛ ꯇꯧꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯐꯝꯁꯤꯕꯨ ꯍꯥꯏꯌꯨꯅꯦ ꯋꯥꯂꯣꯠꯀꯅꯨꯀꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯀꯣꯉꯥꯡꯅ ꯊꯣꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯌꯦꯠꯂꯛꯂꯣꯏ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯝꯕ ꯊꯕꯛ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯂꯦꯟꯗ ꯃꯅꯤꯡꯇꯝꯅ ꯂꯩꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯤ ꯌꯥꯝꯅ ꯊꯣꯏꯅꯃꯛ ꯍꯩꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯍꯩꯕ ꯑꯃꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯩꯕ ꯁꯥꯗꯨꯅ ꯂꯥꯏ ꯇꯩꯅꯗꯨꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯆꯠꯃꯤꯟꯅꯈꯤꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯄ ꯑꯆꯨꯝꯕ ꯇꯧꯕꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯇꯧꯕ ꯅꯣꯏꯁꯤ ꯂꯥꯏꯔꯩꯕꯥꯛꯇ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯩ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯃꯆꯤꯟ ꯊꯤꯔꯦ ꯑꯣꯏꯗ ꯄꯥꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛꯄꯨ ꯖꯣꯝ ꯅꯤꯡꯊꯧꯗꯨꯕꯨ ꯀꯨꯏꯅ ꯄꯥꯏꯃꯜꯂꯦ ꯁꯤꯟꯗꯣꯛꯂꯁꯤ ꯚꯣꯠ ꯇꯧꯒꯗꯕꯅꯤ ꯒꯅꯇꯟꯇ꯭ꯔ ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯗꯅ ꯗꯥꯕꯤ ꯇꯧꯋꯦ ꯍꯥꯏꯔꯤꯅꯦ ꯀꯅꯥꯒꯤ ꯂꯥꯏ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯑꯃꯨꯛꯇꯣꯏꯕ ꯃꯉꯛ ꯄꯥꯟꯕ ꯄꯥꯟꯗꯕ ꯃꯃꯥꯏ ꯂꯩꯇꯦ ꯃꯥꯟꯅꯕ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯗꯅ ꯑꯃꯨꯛꯇꯣꯏꯕ ꯅꯣꯡꯃꯩ ꯀꯥꯞꯅꯩ ꯍꯥꯏꯔꯤꯌꯦ ꯑꯗꯨꯅꯅꯦ ꯑꯆꯨꯝꯕ ꯆꯠꯄ ꯅꯣꯏꯁꯦ ꯑꯥꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯐꯔꯦ ꯅꯪꯒꯤꯗꯤ ꯑꯩꯅ ꯈꯨꯕꯥꯛꯅ ꯄꯥꯛ ꯊꯥꯔꯒ ꯈꯣꯏꯔꯝꯕꯗ ꯑꯗꯨꯝ ꯐꯈꯤꯅꯤꯀꯣ ꯑꯗꯨꯕꯨꯅꯦ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯆꯪꯒꯅꯤ ꯁꯦ ꯂꯤꯟ ꯃꯈꯣꯡ ꯑꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯖꯥ ꯂꯤꯟꯕꯨ ꯃꯈꯣꯡ ꯄꯥꯟꯕ꯭ꯔꯅꯦ ꯍꯣꯏ ꯑꯄꯪꯕꯧ ꯂꯤꯟ ꯃꯈꯣꯡ ꯄꯥꯜꯂꯤꯕꯅꯤꯅꯦ ꯅꯣꯏꯒꯤ ꯅꯃꯤꯠꯇ ꯎꯍꯟꯗꯕꯒꯤ ꯋꯥꯅꯤ ꯃꯈꯣꯡ ꯄꯥꯟꯗꯕ ꯖꯤꯕꯅ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯅꯅꯦ ꯃꯥꯏꯕ ꯑꯩꯈꯣꯏꯗꯅ ꯎꯕꯒꯤ ꯋꯥꯅꯤ ꯍꯥꯏ ꯃꯔꯩ ꯌꯦꯠꯀꯅꯨ ꯀꯔꯥꯏ ꯁꯦꯟ ꯈꯔ ꯄꯨꯊꯣꯛꯅꯕ ꯇꯧ ꯑꯣꯖꯥ ꯃꯥꯏꯕ ꯂꯤꯟꯒꯤ ꯃꯈꯣꯡꯗꯨꯒꯤ ꯁꯦꯟꯐꯝꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤ 5,000 ꯍꯦꯛ ꯄꯤꯔꯣ ꯑꯣꯖꯥ ꯑꯩ ꯃꯗꯨ ꯁꯦꯟꯐꯝꯗꯨꯗꯤ ꯌꯥꯎꯔꯛꯇꯦꯕꯣ ꯐꯔꯦ ꯌꯥꯎꯔꯛꯇ꯭ꯔꯒꯅ ꯂꯧꯔꯨꯕ ꯇꯥꯕꯅꯤ ꯍꯥꯏ ꯑꯗꯨꯒꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯊꯕꯛ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨ ꯁꯤꯔꯤꯕ ꯀꯔꯤ ꯎꯔꯤꯁꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯣ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯃꯗꯨꯅ ꯂꯥꯝꯅ ꯊꯨꯅ ꯈꯣꯏꯔꯝꯗꯕ ꯌꯥꯔꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯁꯦꯟꯐꯝꯗꯣ ꯂꯧꯔꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯦ ꯋꯥꯠꯂꯤꯅꯦ ꯑꯣꯖꯥ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯈꯔ ꯋꯥꯠꯂꯤ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯃꯆꯥꯛ ꯃꯊꯨꯝ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯈꯪꯂꯒ ꯆꯠꯈꯣ ꯂꯤꯟꯒꯤ ꯃꯈꯣꯡ ꯑꯗꯨꯃ ꯂꯩꯔꯦꯗꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯒꯤ ꯃꯆꯤ ꯑꯅꯤ ꯀꯩꯅꯣꯗ ꯑꯣꯖꯥ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯕꯨ ꯃꯆꯤ ꯄꯥꯟꯕ꯭ꯔꯗ ꯍꯣꯏ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯉꯁꯤꯒꯦ ꯃꯆꯤ ꯄꯥꯟꯗꯅꯕꯨ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤꯅꯦ ꯃꯆꯤ ꯄꯥꯟꯕ ꯄꯥꯟꯗꯕ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯃꯆꯤ ꯄꯥꯟꯕ ꯍꯪꯉꯣꯏꯗꯤ ꯅꯍꯥꯛꯅ ꯊꯤꯕꯗꯁꯨ ꯅꯄꯨꯟꯁꯤꯒꯤ ꯐꯪꯉꯣꯏ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯧꯔꯒ ꯑꯗꯨꯗ ꯁꯥꯟꯅꯔꯒ ꯐꯥꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯣꯖꯥꯗꯣ ꯍꯪꯉꯣꯏ ꯃꯆꯤꯒꯤꯅ ꯀꯌꯥ 2,000 ꯄꯨꯟꯅ 3,600 ꯍꯦꯛ ꯄꯣꯔꯛꯂꯣ ꯑꯣꯖꯥ ꯆꯠꯂꯣꯅꯦ ꯃꯤ ꯈꯪꯅꯔꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯍꯥꯏ ꯄꯨꯂꯤꯁꯅꯒ ꯐꯨꯕꯁꯦ ꯌꯥꯝꯅ ꯅꯥꯏ ꯍꯥꯏꯕꯅꯤ ꯈꯨꯠꯁꯦ ꯑꯁꯨꯝꯅ ꯈꯨꯕꯥꯛꯁꯦ ꯂꯣꯟꯁꯟꯅꯔꯒ ꯎꯞꯂꯒ ꯊꯝꯃꯦꯔꯒ ꯈꯨꯖꯦꯡ ꯑꯁꯤꯗ ꯃꯣꯏ 4-5 ꯆꯪꯗꯅ ꯅꯝꯃꯦꯅꯦ ꯑꯗꯨꯒ ꯈꯨꯠꯁꯦ ꯊꯦꯛꯀꯠꯂꯒ ꯈꯨꯅꯝꯂꯣꯝꯗ ꯁꯨꯝꯅ ꯊꯨꯗꯦꯛꯏ ꯍꯥꯏꯔꯤꯅꯦ ꯑꯣꯖꯥ ꯃꯗꯨꯃꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯂꯧꯖꯔꯨꯈꯤꯒꯦ ꯄꯩꯁꯥꯗꯣ ꯆꯠꯂꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤꯕ ꯉꯁꯤꯁꯤ ꯑꯩ ꯃꯪ ꯅꯨꯡꯉꯥꯏꯔꯝꯃꯦꯕ ꯃꯪꯗ ꯉꯥꯄ꯭ꯔꯨꯝ ꯆꯥꯔꯝꯃꯦꯗꯅ ꯈꯜꯂꯦꯕ ꯑꯩꯅ 6,000-7,000 ꯁꯣꯏꯗꯅ ꯐꯪꯂꯔꯅꯤ ꯁꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯉꯥꯡꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯦꯟꯐꯝ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯦꯟꯐꯝ ꯑꯗꯣ ꯂꯧꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯑꯃꯒ ꯑꯗꯨꯒ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯂꯥ ꯃꯆꯠ 2 ꯑꯃꯒ ꯇꯧꯗꯨꯅ ꯇꯨꯂꯁꯤꯕꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯏ
ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯑꯣꯖꯥ ꯍꯪꯉꯣꯏꯒꯤ ꯃꯈꯣꯡꯒ ꯂꯤꯟꯒꯤ ꯃꯁꯤꯒꯗꯨꯕꯨ ꯎꯗꯦꯗ ꯍꯣꯏ ꯀꯔꯤꯝ ꯀꯊꯥꯏꯅꯕ ꯃꯥꯟꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯅꯈꯣꯏꯅꯗꯤ ꯎꯕ ꯄꯣꯠ ꯅꯠꯇꯦꯅꯦ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯎꯈ꯭ꯔꯦꯗ ꯁꯦ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟꯗ ꯂꯩꯌꯨꯀꯣ ꯑꯁ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯀ꯭ꯂꯥꯁ ꯀꯌꯥꯐꯥꯎ ꯇꯝꯃꯛꯄꯅꯣ ꯏꯪꯂꯤꯁꯅ ꯊꯦꯠꯇꯅ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯑꯩ ꯏꯕꯨꯡꯉꯣ ꯂꯤꯟ ꯃꯈꯣꯡ ꯎꯁꯨ ꯎꯗꯕꯁꯦ ꯑꯩ ꯀꯠꯂꯕꯅꯤ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯀꯣꯡꯉꯥꯡ ꯑꯣꯖꯥ ꯗꯟꯗꯕꯣꯠ ꯇꯥꯅ ꯈꯣꯏꯔꯝꯃꯨꯕꯣ ꯔꯦꯁꯄꯦꯛ ꯇꯧꯅꯦ ꯂꯥꯏꯗ ꯍꯣꯏ ꯌꯥꯅꯤ ꯑꯁꯨꯝꯅ ꯈꯣꯏꯔꯝꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯑꯗꯨꯒꯅꯦ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯏꯕꯥꯅꯤ ꯊꯣꯡꯒꯥꯏꯔ ꯊꯥꯗꯣꯛꯂꯨꯔꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯌꯨꯝ ꯌꯧꯅꯕ ꯍꯟꯅ ꯌꯦꯡꯉꯛꯀꯅꯨ ꯃꯤꯅ ꯀꯧꯔꯕꯁꯨ ꯌꯧꯊꯣꯔꯛꯄ ꯌꯥꯗꯦ ꯅꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯒ ꯈꯨꯝꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯌꯥꯏꯀꯣ ꯑꯗꯨꯒꯅꯦ ꯀꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯉꯥꯛꯇꯅꯤ ꯅꯍꯥꯛꯅ ꯈꯨꯝꯂꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯩ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯖꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯒꯤꯐ ꯇꯧꯔꯨꯔꯁꯤ ꯑꯁ ꯑꯣꯖꯥ ꯃꯥꯏꯕꯁꯤꯒꯤ ꯏꯪꯂꯤꯁꯁꯤꯗꯤ ꯂꯥꯛꯑꯣꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯀꯠꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯈꯤ ꯉꯁꯥꯏꯅ ꯆꯦꯟꯈꯤꯕ ꯌꯥꯔꯦꯅꯦ ꯑꯣꯟꯁꯤꯜꯂꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯀꯣꯡꯉꯥꯡꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤ ꯑꯃꯥꯏꯕꯗꯨꯁꯨ ꯅꯣꯛꯂꯒ ꯐꯔꯦꯗ ꯉꯁꯤꯒꯤꯗꯤ 9,000 ꯐꯪꯉꯦ ꯂꯩꯔꯛ ꯃꯆꯤꯜ ꯂꯝꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯀꯣꯡꯉꯥꯡꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯂꯩꯔꯝꯕ꯭ꯂꯦꯟꯗ ꯍꯟꯈ꯭ꯔꯒꯅꯤ ꯁꯦꯟ ꯇꯥꯟꯐꯝꯁꯤ ꯂꯩꯔꯣꯏꯗꯧꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯀꯣꯡꯉꯥꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯗ ꯃꯃꯥꯟꯅꯕ ꯈꯔꯅ ꯀꯣꯡꯉꯥꯡ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯄꯥꯈꯠꯅ ꯆꯦꯜꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯣꯡꯉꯥꯡꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯅꯈꯣꯏꯗꯤ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯦ ꯂꯥꯏꯅ ꯀꯧꯕꯗ ꯈꯨꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯑꯩꯕꯨ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤꯕꯗꯨꯗ ꯃꯌꯥꯝꯅ ꯀꯣꯡꯉꯥꯡꯁꯦ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤꯗꯤ ꯀꯣꯡꯉꯥꯡꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯂꯝꯂꯦ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯎꯔꯤꯁ ꯁꯚꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯅꯤ ꯀꯣꯡꯉꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯍꯛꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯂꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯀꯣꯡꯉꯥꯡꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯩꯔꯝꯕ꯭ꯂꯦꯟꯗ ꯊꯥꯕꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯄꯦꯜꯍꯟꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯩ ꯂꯩꯔꯝꯕ꯭ꯂꯦꯟꯗ ꯍꯟꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯕ ꯂꯩꯆꯤꯟ ꯃꯔꯛꯇ ꯆꯥꯏꯈꯥꯏꯗꯨꯅ ꯃꯥꯡꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯀꯣꯡꯉꯥꯡꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯣꯡꯉꯥꯡꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯄꯥꯎ ꯇꯝꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯑꯗꯨꯅ ꯄꯦꯟꯖꯔꯗꯨꯅ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯣꯡꯉꯥꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯇꯝꯅꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯝꯅꯈꯤꯗ꯭ꯔꯤ ꯑꯃꯝ ꯃꯊꯦꯡ ꯆꯠꯂꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯃꯈꯣꯏ ꯑꯃꯈꯛ ꯑꯅꯤꯈꯛ ꯆꯠꯄꯗꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯧꯇꯛ ꯆꯥꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ